Xin thải. Làm tôi dùng tôi được. Hello guys. Mình dùng một ngày. Hello guys. Ủa thuộc mình không? तुम पास आओ यूं मुस्कुराओ तुम मिले ना जाने क्या सपने दिखाए जागे न सोता है खुश खुश होता है सौबम चनु आई चारे को तौ Sakchare. निर्मला को कनानो सिगाना MSW से कहने कनानो अंगांग विद्या लक्ष्मी हुई रोमा जी कनानो लाइक से सुंपा पानिंग दे राजकुमार दिजा ब्रो क्लास 11 ने प्रिपरेशन से कमाई तौने हबीरा मोहब्बत ये मैम कितने यहाँ मकान हाई की को क्वेश्चन जो कोई निशिंग जाई क्वेश्चन या मैम लेगा ये सीनियर एग्जाम कम कान तारक तो मान के कई पार गया दो सिंध कोई नॉलेज लेते बेसिक दी नॉलेज जना खंग बोई देखो नित कुंबई दी Hey, commented link on top of you. Ngahak akhoi itaw pwede na ka anay bimimiki kataw lagi. Ayan. Okay. Akhoi itaw pwede yan ay रोशनी हो संग ब्रो स्पोर्ट्स की से में क्या खंडी खंड sports ki ani di laigum taw ne. स्पोर्ट्स की ani do बने दो हाना जेनिम्स ता पिरमे बको अदो हजिकती आई हमदा हजिदे आई हमदा सीजदा पीरे सीजा दा ओइना कोता दे चखरे बको CMC बो पिरम गुम दो खानो आई अखोइ खांग मतम दा जेनिम्स पिरम जेनिम्स पिबे मु CMC लाकबदai di mu CMC da pi CMC dai di sija mu lakbadai sija da pi gi ba mai to gi ne sija da pi ram ne sports ko ta ado haidi sports ki je akang na like ba sino da haidi sida pi dong ne fix to haidi state ki ni na ko college ki na pi bna te sports ko ta haije ada state ki ni na state ki do ado state ki do dum kai ne moi ne pining mo na pi bne state ki ni Sobom chanu ko bro kaino tang jage net ki se please ki se khara sole fresher oi doine Ravi nang di kai hani ado asigi ka 11 12 nam yari ba like so ai sum yari oh ya 11 12 ai di samana ason je si jang tongana al mi da gi du lei ba ko coaching ama फजन यावरगदे असोनबदो तुंगाना चता सिसु दुम हाइंग एग्जाम गुम्बा तौरपददी पुलप कोचिंग की पुलप तौबददी अदुने कानादर आइगोन एडवाने काने तौबया बसेको आइ साइते हाइंग हाइदि क्लास 11 जॉब दगी नीट प्रिपरेशन की तौबया बा हायगदिने केनो लैबा मोगी से ना 11 जॉब की जो दुम सब्जेक्ट से मानि देना 11 12 और 11 की और 12 और होजिति एनसीईआरटी हम तमा मिनांग सु मानसु लोय मानना रेदा अदुना तौबया बसे नंग होजिक तगी अदुम कई क्वेश्चन हंगी के का अदुनी फजन खंगजलो अदुना नंगना पाबा कांदा अदुम 11 12 की पाबा मतम लेजुदने अप्लाई तो चलो क्वेश्चन अदुगा एनसीईआरटी की मरुइना केमिस्ट्री की फिजिक्स की मोगी क्वेश्चन होइना अहोत पनि यावदो फोटो ग मन आंसर यावना होत पिबे यावदो एग्जांपल होइना अदुदुमदि था दो डायरेक्ट अदुम हंगमने अदुदुमदि को हंदक नि था दो याव तार अदुदुमदि मिस तो बियनो फिजिक्स की जो चमाने क्वेश्चन अदुगा एक्सरसाइज मन होतबा जिंग अदुम मरुइना एनसीईआरटी की दु फजन होला चलो 11 12 तो ओरो नत्रगा नि तो अदुदुमदि नंग कानाबा अदुगा सिदा अमुकान हाइजे 11 12 दो नंग तो याबसे पासर क्वेश्चन दम येंगो अदुगा ngamaga test macha am thajan be online do ro ma do ro aduga youtube da pw gi website do moi da phajana dum free oina phajana phangmane moi gi dang sumi extra yam tar jang class chat di ngai
coaching yaw de nuai te ga har ju adu moi video du ko ni yengo adu coaching ona dai yaw do kana bam ju kongoi paisa ju manga ni matan manga ni sa ju wa silen chen bi gi ma de tam na chale hai ko adu me so wa bai syllabus lui di hoju ko ma tha sai ko adu adune huji hai gi do adi matha sa bane ko do tabi bung do dang nangi ngamba best level do honaro asida loide ya de board gi ju soi da na ba ta adum saduk din soi budi soi roi dang adu amabu fazana honara di board ki hona boy gera council gi hona boy gera na traga ni ki hona boy gera nang soi budi soi roi adum nungai ni ko dum ngam ni bana ado syllabus loide ya de na talor na nang ngam mangai do honaro je exam su kuidre nang kya ta hoji April or May की first week तनी ना May की first Sunday ता दो ने exam जी मोइने सेरान तो ट्रक दी NMC ने हाँ अदु NMC ने ती NTA ने सेरान तो को तारा गदी May की first week तनी ता दो जे May की first Sunday है जे date 4 ने बताई से बता date 4 ने May की first Sunday date 4 ने मतलब exam से only 1 month खतंग आए तो नंग की best level ता नंग क्वाइट है खनबा chapter ngai dum di soi dana hona biro du hai ta baching do nang khaga hai baching du adu khatang push down hona biro ko som chanu gi se chemistry gi ya bio physics di khara khara pani mu koi sum den bro the physics chemistry da heng mi base da dum phajana yaw yam phajana yaw de ha bi ya de wa dum phajana di yaw de nang physics chemistry gi nang bio chemistry ga phajana tama kane dum sanar kane du ga physics gi na yam kupna di khang je do khaga di yaw kane do yam kan na di yaw de mid ki meta na tam kan da ray of this ki bu adu part phajana yaw ha me wa ju kupna pa ji khang de du the jo yaw de ha bi ya ro do yam pang di yaw April 20 bukta ngamba chang paraga mock test kara kara thage do hoi admana yengo hadi adum nang nang ngamai honoro nang gi best level period yare nang sei da ama to ya ai du yog da ta yog da ta blai nang gi best level p gi run hang jar ko tam do hoi ai p gi hai tar ga di result du ki shu to ke da ai na honau da gi ore ga di nuai ta ko pe ado ai nang ngam mai honoram tar ga di shi problem lai te ai ni si rosni gi dem do hang si पैसा जे रोशनी ब्रो दो स्पोर्ट्स कोटा सीजे दे पीए दे पैसा क्या माइतो के स्पोर्ट्स कोटा गी वाल न पैसा तो मोय सीजे गी ना खरा दि पीए दो हाना सेकंड बैच टू दी जेनिम्स का कनो का चमाना ग्राम ने मो अदो मोय हजे ती सीजे नम लेप खरेबा तो मैम 19 लाख सोइबे कान द मोय दो 9 लाख न जब आई चप चांदी खंग खरा दि अतो पोय ना बे खरा बे हंदा बे दो गवर्नमेंट दे याम तांग हेदे मोय गवर्नमेंट सिरो तार लाख 4 लाख ती योंगा द हेन ब्रा चप चांदी खंग second batch ka tane moi gi yam nuai gi second batch de dum jenin ka pi chama na re question the bro si gare rosni sa bro the sports gare lan chen gi 20 yare bro mamang jenin se ka do kya hoi gi mamang gi jenin fi ka do se chap chana di khang de charak pa 570 the mai oi hai 575 wang gi ne hai di wang e ma yam phang ne gi ba gi har wang gi dai ja even 550 loine revision to se kamai pa do na thoroughly exam lo chalak pagi revision to bose adum hai sine adum kamai hai doni chat chanoi dona to sorry nangi biology sim de dum hai jine nang biology se question hot pe di NCERT part ne na maru question hot ta bado hot raju hai bana deko biology gi na di NCERT ha na thau nuai be le go do biology ji yare ngai nang ha wai de sum parak tar ga di nang na pa gi bagi da underline to bo yarong ne ma yarong adum majing to phajana thuna pa bang na honaro duga question do extra hot raga su nang test series thaba kan da adana ko to ngam ra yengo duga physics chemistry gi nang hojik se am tele adana physics chemistry gi formula ka ba yenga maroi ne physics ki ko formula ka ba yenga question kha ga yengo adu mane question je to extra yengo no passer question gi yengo duga test series tharo duga moi ngai sai mamang su hai ne mamang su ban gi do example questioning do charapam ha pe yengo ha be example gi do adu do mo su ha pe yeng biro exemplar gi do chamane na chemistry da chu physical chemistry gi maroi na chamane je aina physics ka gi duga organic ka inorganic ka se di NCERT kara pa da ba yaroi organic ki na mo ang chamane du sum example ya wa adagi name reaction kai ka adu phajana review chimpa ni sidai da concept ni adu ni da ni wang na tabe chimpa adum phajalo pa da phajalo na hoji ka adu mata ma che the kaw gini kaw bo di the kaw je no ana nang tanjang ngam ngai do pa ko ngam ngai best to gi bai ta inorganic tu di nang live mala ga te lu bane matam yam chang bane ko aina answer ta ngam no honor ko da magi configuration sem ba ma to wala ma to ga yam matam yam chang bane
ꯑꯗꯨ NCERT ꯍꯟꯖꯟ ꯀꯨꯞꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯁꯨ ꯑꯗꯨꯗꯤ ꯁ꯭ꯄꯣꯔꯠ ꯁꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕꯒꯤ ꯔꯤꯖꯔቬꯁꯟ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯑꯝꯇ ꯂꯩꯇ꯭ꯔꯦꯅꯦ ꯕ꯭ꯔꯣ ꯖꯦꯟ ꯍꯣꯁꯇꯦꯜꯗ ꯂꯩꯔꯝꯕ꯭ꯔꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯂꯩꯌꯦ ꯍꯣꯁꯇꯦꯜ ꯀꯀꯥꯅ ꯍꯥꯏꯔꯛꯄꯅꯦ ꯑꯧ ꯂꯩꯔꯝꯃꯦ ꯑꯩ ꯖꯦꯟ ꯀꯩꯁꯥꯝꯄꯥꯠꯀꯤ ꯂꯩꯃꯖꯕꯤꯗ ꯑꯗꯨꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯝꯃꯦ ꯂꯟꯆꯦꯟ ꯀꯣꯏꯁꯟ ꯈꯔ ꯀꯥꯟꯈ꯭ꯔꯕꯣ ꯂꯟꯆꯦꯟꯕꯤꯒꯤꯁꯦ कोचिंग फने हम चलसु लास्ट तरी YouTube वीडियो दे देता है और कोचिंग जे अदुनी हाइजे कोचिंग चनरी जे मणिपुर की ओरो मोरो कोचिंग जे क्लास की दिने मोइदी थुनो तौबने अदुगे एक्सप्लेनेशन याम पांग याउदे नंग छाना ताना बंगम न बखना दुनी मरु ने क्वेश्चन पेखा थाब नो आइबो कोचिंग में खने यो मैम पेखा थाब नो आइबो टेस्ट सीरीज नो आइबो याम लो चना बने ब्रो दिस इज माय 4 attempt 12 की दी थाबदा पारगा प्लीज 12 की थाबदो पारगा प्लीज विश मी लक वाबदसु लोरे मेंटली एंड फिजिकली अदुने मैम हंतकी एग्जाम से कुछ लगत्रे मैम की बेस्ट लेवल पिरो एंड ऑल द वेरी बेस्ट मैम लोइन खनबा मैम न खल्लुबा मैम होनजो मैम दो मफुल खाब ओइरो हाइना खोइनी की साइड तगी विश पिजरी एज अ सीनियर मोइना अदुगा अदुदी स्पोर्ट्स की जे अदुम तम ngam de adum be ko jai सीसी सीसी CMC दे पेपर को सुदम याय स्टेट की ने कोई हाई गम दब द स्पोर्ट्स की अमगी ओरो दम बेस्ट लेवल द पिरेगा वांग न होना बस फाइव बेस्ट टाइम अदो मैम कमेंट्स मैम पीरे आई दिस माइना व्यूज इस माइ हमने का थाज दम ने दो मैम यंग दिरे दो मरक थना खोई ताव पोइ दगी आई कमेंट्स ये के नंग थम तोरिबा ओ आई से हाबे तोगी को अदो ब्रो ममांग चाहिए कट ऑफ दगी हंदक चाहिए इसना खरा हंदरकन खनबिब्रा कट ऑफ से वांग खटखरगदी हंदरक से खादि दुम वाइ ममांग दो वांग दबिना मी लेवल से अमु हेन वांग बिनै बयाम दम तो ममांग दो मफम मरांग बुदी खंगिद्रे दुना हंदरक पे आई हंदरक तब आई तम ngam de adum ai ka handak se cut off kya oini na target fix tham de ai numit khudingi ai gi best level numit khudingi ngasi leram is ai hayeng na ai gi knowledge ke level se henkalan ge amadi amadu to honge haiba adugi concept se na honaraga exam the best piba ngam hona se example hello brother hello do bro do ai se physics chem se am so le chahi su mahaning de yeng best chemistry physics se pa yaw de haibani dum private da changjin da kashum kai da bra waro oi da bra matha su yam sare kita haibi private ka government ke se tambagi oina di nang foreign ki oina di am pang khang dre ko to khang ba khar budi lai ado kasham pang khena de hai tar se se maru oina government ta nai se ngam da gi paisa gi hai tar se ngai ka paisa tha da ba ngam da gi se chahi ma ngai ne ko do ngam tar ga de private tam gi de ke super private ke ko si da ju ngawai private tam ko oiro am oiro senior oiro za oiro am yawai madum si da yam pung phana successful oiba doctors ma am ma ju le ko private tam ko ado sigi di ngamaga di private tam gresu kuch kade do ai honagi khalaga di khangre dum pa mane sigi di keshu problem late nang physics sole chemistry sole gi wana dai ad nang si changa ka nang matam da physics hegi de bio hegi de chemistry hegi de gi thona thoina keshu problem late ko nang si changa ka da hotna ning ba ngam ne khu dum hotna si da ina hai je khu ju hotna ning de ba am hawe ba talak ba bit jaw ta aduna ai he hai do ai gi block nam ka da ai je like pa ning dra ka da block nam ka pa aduna he sum chama chang ra kana si da legi da pot ne pura tongan ba sangsara mi stage legi dus pane am ana algi mo wale kogi pamja bagi ma khapo lai da yora ka manung si yora ka haidi hana songi na de hana khogi even kai nit reng de chi launa sida khan ga su ko na improvement yam lek ko yam yawi sida haidi matak sunga khalaga me am de to ka ta ko mi yawi do wakhan han gi kenu me asu koi MBBS khang si yora da ai si di toki ado silage da hoi bro ke bro sister the election bro man the election case study resource se kadam mana nungai khan ge bro mero or prep long run simje simje ai phajana khang de ai ngab ani ma dum improve to phan lai ado mi da ye mo haina de ni mo su ko de mo ro kitang ayam ai su khang de ba senior haina da dum mo se exam ai usula kan de ayam na prep ayam ma mero ni beta tem to mei bo ado simang na heta mero nan phare adi prep nen phare haibe wadi ko ju khang de adum kitang khaga dum yeng da subject aduga second year can you give some advice your MBBS yes the thing about second year is
petho micro pharma ganidana petho se am darkar ore kanin whether it may be mathang nangi in the medicine oro adagi pediatrics oro yam chaw subject moina micro ga petho khatang para kan daga sena ena haibada moi adagi youtube ke ngari kan daga micro ga petho ga pharma ahum jing para kan nang medicine pa da ba yai ena haiba na net pg exam thabagi ahum du phajana thoroughly pa kan nang medicine haiba subject chaw rabane mo ma se kayani 20% of the questions in medicine ka kan se laktone ado medicine do pa da ba yai hai si subject ahum jina aduna aina yam phajana seasoner per resource haigadi free resource da pethogi Priyanka Sachdevan ado kanada phang YouTube da phang ngoi ado Priyanka Sachdevan ma do yam nungai on ai ma gi video ek hode le ma video pa chani yenge notes se me yam su la yam su tam tak pani investment dar ta ge second year to so ju second year kawe de kawe kai ro ge 11 ka do ne ni ti thani nge pre plan kar tong nge yamba knowledge ta asigi 11 ki se nga ta yo sa ju ha se ha ida nga ta ha ge ko ai se lage record se lage 11 ni plan ko ai pe le ta din wa ro brother government ki fee structure se hi amada kaya hoge government ki fee structure je rims na khara honge ma central ni na ko oi hinkata bai ni hana jenims na hongam bane ado hulik se jenims ka Chuchampur medical college ka chamane fee structure je first year chang kan 45700 admission chahi amagi ko udi matung tarak second year third year final year sina 19700 27000 mai oi khoi matam bauti khar honga me do khoi ma khata ka gi gat ki ne moi the samsung na 45.7k maga 27k maga khata ko han me chei do na ka chaw odo chaw hai je nuai bane moi gi na adi dress ka ka lo yaw bane apron ro blazer yaw blazer be ko yaw bu apron ke ka yaw de ko di phadana yaw bane paisa gi di he OBC gum boy ta de NSP ko scholarship tha ga dum 20,000 mo ya da im phang bane ado question budi hamudi hangde si je scholarship gi je mamang nem hang pa yaw gi bo MBBS tor kan da OBC mem thane dum normally thabe ai le 20,000 me phang ne ko adu duga natraga so atop private ki scholarship su mem dai private scholarship je college level de bi dong ta nang tonga thaja da scholarship mem dai bo adu do mem phang mane eligible oi da makhal na sila changa kan khang ki problem nai te nang mem duga even nang ta sing yam wa ba student na mo ga di even for example na relief camp ta leibo ro mo ro the orphan ro wa pa la jida mi ro diagnostic center mo ro mem leibo ko high design ki student na oi ba hanagi ko gi senior ki oji na ai gi kitang support to bio ta ai smile tawre na sana na chatraga so koina ma gi yam smile to boni ha kan 50% नत्रगा 30% 20% माने स्पॉन्सर तौबिगे तसेंना डिजर्विंग लेरगदी हाइब्रिड एप्स मैम लेबदुना चंगु चंगागदी नंग तसेंना माइ तौ तारगदी नंगी फाइनेंशियली फुल्ली हेल्प तौद्रकसु तंग दमोरस मतेंग पांगनाबगी लंबीदी मैम ले खतम खांगबो माइता ब्रो ऐसे ब्रो काउंसलिंग की मतंग द डिटेल्स ब्लॉग वीडियो ऑन द सेंबर ऑफ मणिपुर कमाइना सिलेक्शन खनगनी कमाइना अप्लाई तौ हो सिगिदी आई कोना सेम आगे अदुगा कोई जूनियर हाई तारे को मजु लई बने लई बको मागी चैनल से या फजन हा बने ए मागी बिसु medical माई ममिंग ऑन दी ऑन ग्रो मेडिकल इयर सर मेडिकल लाइक कई नु को गरे ममिंग साक्षारे प्रोडक्ट से 12 बने मतलब 26 से सजन वाई तना पारगा थागे तो इन्वेस्ट कर सिगी 11 12 की से पुना हाय आगे को 12 2026 की टारगेट चल लगे So bro, thank you. Wakal se down yam chalam mane bro ga bro na kham daba mayam kan bi chagi bhai tab swam no ai jai koina su welcome and thank you yamba karam bachahi na to kono karam bachahi ni crack tor right to bi ke ha sing ha kan da hojikan di ni che fresher khalle go hoi matam bau fresher se ama ani ba fresher yaw ga maming chat bi tong na me ada hoji di fresher ha nga ya ma NCRT context pra on give the kana yang nungai ra ko je ibani ba 2018 da 2018 gi 12 batch ne aduga koina nit khalai is 2021 21 hai 22 dem tamai pra chahi mangal ma khadana ne mangal ba to
ꯑꯗꯩ ꯇꯧꯗꯕ ꯌꯥꯗꯦꯅ ꯈꯜꯂꯒ ꯆꯪꯉꯛꯈꯤꯕꯅꯤꯅ ꯑꯗꯨꯝ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡꯗꯗꯤ ꯁꯤꯠꯁꯨ ꯍꯦꯟꯒꯠꯈ꯭ꯔꯦ ꯑꯗꯩ ꯃꯤ ꯈꯟꯕꯁꯨ ꯃꯁꯤꯡꯁꯨ ꯍꯦꯟꯒꯠꯄꯗꯩꯗꯤ ꯑꯗꯩꯗꯤ ꯐ꯭ꯔꯦꯁꯔ ꯉꯥꯏꯔꯦ ꯍꯧꯖꯤꯛꯀꯤ 15 ꯑꯩꯈꯣꯏꯅ 12 ꯕꯦꯁꯅꯦꯕꯣ ꯍꯧꯖꯤꯛ 15 ꯕꯦꯁ ꯌꯧꯔꯦ 15 ꯕꯦꯁꯁꯤꯗꯤ ꯐ꯭ꯔꯦꯁꯔꯅ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯌꯥꯎꯋꯤꯅꯦ ꯑꯗꯣ ꯐ꯭ꯔꯦꯁꯔ ꯇꯪꯈꯥꯏ ꯍꯦꯟꯅ ꯌꯥꯎꯋꯦꯅ ꯍꯧꯖꯤꯛ ꯐ꯭ꯔꯦꯁꯔ ꯑꯣꯏꯍꯧꯗꯕ ꯗ꯭ꯔꯣꯄꯔꯁꯤꯡꯁꯨ ꯀꯩꯁꯨ ꯋꯥꯈꯜ ꯍꯟꯊꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯇꯝꯃꯤꯟꯅꯩꯁꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯆꯍꯤ ꯃꯌꯥꯝ ꯑꯃ ꯍꯦꯟꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯑꯣꯏꯗꯕ ꯌꯥꯗꯦ ꯗꯣꯛꯇꯔꯁꯨ ꯑꯣꯏꯗꯕ ꯌꯥꯗꯦꯅ ꯄꯥꯝꯖꯔꯨꯕꯒꯤ ꯃꯤꯒꯤ ꯍꯥꯏꯗꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯀꯩꯅꯣ ꯁꯔꯚꯤꯁꯁꯦ ꯇꯧꯅꯤꯡꯕꯒꯤ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯏꯆꯦꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯈꯥ ꯊꯪꯕ ꯑꯉꯥꯡꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯇꯝꯃꯤꯟꯅꯩꯁꯦ ꯑꯗꯨꯝ ꯁꯤꯗ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯀꯥꯟꯗ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯀꯥꯟꯗ ꯑꯋꯥꯠ ꯑꯄꯥꯗ ꯈꯟꯅꯔꯒ ꯂꯩ ꯑꯗꯣ ꯑꯩꯁꯦ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯁꯤꯗꯤ ꯀꯣꯟꯅ ꯕ꯭ꯂꯣꯛ ꯑꯝꯗ ꯍꯥꯏꯔꯛꯑꯒꯦ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯋꯦ ꯏꯌꯥꯝꯕ ꯀꯔꯝꯕ ꯌꯥꯔꯦꯀꯣ ꯑꯗꯣ ꯕ꯭ꯔꯣ NCIꯒꯤ ꯑꯦꯛꯖꯥꯝꯁꯦ ꯒꯚꯔꯟꯃꯦꯟꯠꯁꯨ ꯄ꯭ꯔꯥꯏꯚꯦꯠꯁꯨ ꯂꯣꯏ ꯊꯥꯔꯅꯤ ꯍꯥꯏꯕ ꯑꯃ ꯇꯥꯏ ꯁꯤꯒꯤꯁꯦ ꯍꯥꯏꯔꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯀꯟꯐꯔꯃꯦꯁꯟ ꯑꯝꯇ ꯂꯩꯇ꯭ꯔꯤ MCI ꯑꯦꯛꯖꯥꯝ ꯍꯥꯏꯁꯦ ꯃꯣꯏꯅ NMCꯒꯤ ꯅꯦꯛꯁ ꯑꯅ ꯅꯦꯁꯅꯦꯜ ꯑꯦꯂꯤꯖꯤꯕꯤꯂꯤꯇꯤ ꯅꯦꯁꯅꯦꯜ ꯑꯦꯛꯖꯤꯠ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯍꯥꯏꯅ ꯄꯨꯔꯥ ꯊꯥꯅꯦꯅ ꯇꯧꯔꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯀꯟꯐꯔꯃꯦꯁꯟ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯆꯍꯤꯗꯩ ꯑꯃꯨꯛ ꯊꯥꯅꯦꯅ ꯇꯧꯔꯝꯃꯦ ꯑꯗꯨꯝ ꯇꯣꯛꯏꯔ ꯇꯣꯛꯇ꯭ꯔꯤꯔ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯣꯏ ꯆꯞ ꯆꯥꯕ ꯑꯃ ꯂꯦꯞꯇꯦꯕ NMCꯁꯤꯁꯨ ꯀꯩ ꯍꯥꯏꯅꯤ ꯍꯣꯡꯅꯤꯡꯕ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎꯗꯤ ꯐꯖꯅ ꯀꯟꯐꯥꯔꯝ ꯑꯣꯏꯗ꯭ꯔꯤ ꯑꯗꯣ ꯕ꯭ꯔꯣ ꯅꯤꯠꯀꯤ ꯀꯣꯆꯤꯡꯁꯦ ꯀꯥꯏꯗ ꯇꯧꯕꯤꯔꯛꯀꯦ ꯑꯩ ꯅꯤꯠꯀꯤ ꯀꯣꯆꯤꯡꯁꯦ ꯑꯍꯥꯟꯕ ꯃꯦꯁꯤꯗ ꯈꯔ ꯇꯧꯔꯝꯃꯦ ꯃꯦꯁꯤꯒꯤꯁꯦ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏ ꯊꯤꯑꯣꯔꯤ ꯌꯥꯝ ꯐꯖꯅ ꯇꯥꯏ ꯑꯗꯨꯒ ꯑꯩ ꯈꯔ ꯇꯞꯄꯩ ꯇꯥꯏꯞꯇ ꯐꯥꯎꯖꯕꯀꯣ ꯏꯁꯥꯗ ꯑꯗꯨꯅ ꯀꯣꯃꯦꯠꯇ ꯑꯃꯨꯛ ꯌꯥꯎꯔꯦ ꯀꯣꯃꯦꯠꯀꯤꯗꯤ ꯌꯥꯝꯗꯤ ꯊꯨꯕꯅꯤ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯕ ꯈꯪꯗꯕ ꯌꯥꯏ ꯑꯩꯕꯨꯗꯤ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯣ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯕ ꯃꯣꯏꯒꯤ ꯍꯣꯡꯉꯝꯕ ꯌꯥꯏ ꯃꯥꯒꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯑꯩꯅ ꯐꯥꯎꯕꯗꯣ ꯑꯩꯈꯣꯏꯅ ꯌꯥꯎꯀꯥꯟꯗ ꯑꯗꯨꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯑꯃꯨꯛ ꯀꯣꯃꯦꯠꯇꯨꯗ ꯑꯃꯨꯛ ꯐꯖꯅ ꯌꯥꯎꯈꯤ ꯀ꯭ꯂꯥꯁꯀꯤꯗꯤ ꯐꯖꯅ ꯃꯦꯁꯤꯗꯤ ꯑꯩ ꯐꯥꯎꯟꯗꯦꯁꯟ ꯐꯖꯅ ꯇꯥꯛꯑꯦ ꯐꯥꯎꯟꯗꯦꯁꯟꯒꯤꯗꯤ ꯐꯖꯅ ꯇꯥꯛꯑꯦ ꯑꯗꯣ ꯄꯩꯈꯥꯒꯨꯝꯕꯩꯗꯤ ꯍꯣꯏ ꯀꯣꯏꯁꯟ ꯐꯖꯕ ꯕ꯭ꯔꯣ ꯄꯣꯏꯔꯩꯒꯤ ꯐꯦꯟꯅꯦ ꯑꯩꯗꯤ ꯊꯥꯏꯅꯗꯤ ꯏꯁꯩ ꯁꯛꯄꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯁꯛꯄꯤ ꯏꯁꯩ ꯁꯛꯂꯛꯈꯤꯗꯣꯏꯅꯦ ꯍꯧꯖꯤꯛ ꯏꯁꯩꯒ ꯃꯤꯃꯤꯀ꯭ꯔꯤꯒ ꯇꯧꯔꯛꯈꯤꯗꯣꯏ ꯄꯣꯏꯔꯩꯅ ꯕ꯭ꯔꯣ ꯑꯥꯏꯄꯦꯗ ꯅꯠꯇ꯭ꯔꯒ ꯂꯦꯞꯇꯣꯞ ꯑꯅꯤꯗ ꯃꯅꯨꯡꯗ ꯀꯔꯝꯕꯅ ꯐꯒꯦ ꯑꯅꯤꯃꯛ ꯂꯩꯕꯗꯤ ꯉꯝꯗꯦ ꯑꯥꯏꯄꯦꯗ ꯑꯣꯔ ꯂꯦꯞꯇꯣꯞ ꯑꯅꯤꯃꯛꯁꯦ ꯑꯝꯇ ꯂꯩꯕꯒꯤ ꯃꯊꯧꯗꯤ ꯀꯩꯁꯨ ꯌꯥꯝ ꯇꯥꯗꯦꯕꯀꯣ ꯀꯩꯁꯨ ꯁꯤ ꯂꯩꯗ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕ ꯑꯗꯣ ꯍꯣꯏ ꯁꯤꯃ ꯂꯩꯕ ꯉꯝ ꯇꯥꯔꯒꯗꯤ ꯂꯩꯁꯟꯕꯗ ꯑꯗꯨꯝ ꯍꯦꯜꯞꯇꯤ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯅꯪ ꯂꯥꯏꯔꯤꯛ ꯑꯦꯛꯁꯇ꯭ꯔꯥ ꯄꯥꯅꯤꯡꯉꯛꯄ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯏꯚꯟ ꯏꯃꯥꯟꯅꯕ ꯃꯌꯥꯝꯗꯤ ꯂꯥꯏꯔꯤꯛ ꯁꯨꯡꯂꯩ ꯂꯩꯗꯕ ꯃꯤꯕꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯣꯖꯥꯅꯗꯤ ꯌꯥꯝ ꯁꯥꯎꯕ ꯄꯣꯠꯅꯦ ꯑꯣꯖꯥꯅꯗꯤ ꯌꯥꯝ ꯁꯥꯎꯕ ꯄꯣꯠꯅꯦ ꯂꯥꯏꯔꯤꯛ ꯄꯥꯏꯗꯦꯅ ꯆꯩꯕꯗꯤ ꯌꯥꯝ ꯆꯩ ꯑꯗꯣ ꯑꯥꯏꯄꯦꯗꯁꯤꯅ ꯍꯦꯟꯅ ꯀꯩꯅꯣ ꯑꯣꯏꯔꯛꯄꯁꯨ ꯌꯥꯎꯕꯗꯣ ꯀꯩ ꯍꯥꯏꯅꯤ ꯍꯦꯟꯅ ꯋꯥꯔꯗꯤ ꯑꯣꯏꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯄꯩꯁꯥꯗꯣ ꯊꯥꯗꯈꯤꯕꯗ ꯌꯥꯝ ꯑꯥꯏꯄꯦꯗ ꯊꯥꯗꯔꯒ ꯂꯤꯁꯤꯡ 35 ꯀꯨꯟ ꯄꯤꯕ ꯑꯗꯨꯝ ꯑꯥꯏꯄꯦꯗ 7 ꯖꯦꯅꯦꯔꯦꯁꯟ 8 ꯖꯦꯅꯦꯔꯦꯁꯟ 9 ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝ ꯄꯥꯏꯅꯩꯌꯦꯕꯀꯣ ꯃꯔꯨꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯏꯅꯩꯁꯦ ꯍꯧꯖꯤꯛ 9 ꯖꯦꯅꯦꯔꯦꯁꯟ ꯄꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯨꯝ 20,000ꯗ ꯑꯃꯨꯛ ꯑꯗꯨꯝ ꯑꯩꯒꯤꯁꯨ 20,000 ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯁꯦ ꯑꯣꯖꯥꯈꯩꯅ ꯔꯤꯀꯃꯦꯟ ꯇꯧꯔꯛꯄ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯇꯥꯡꯉꯦꯕꯀꯣ 10,000 20,000ꯒ ꯄꯤꯕ ꯂꯥꯏꯔꯤꯛ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯉꯝꯗꯕꯅꯤꯅ ꯑꯗꯨ ꯀꯩꯁꯨ ꯄꯥꯕꯁꯨ ꯄꯥꯗꯕ ꯅꯠꯇꯦꯕ ꯂꯥꯏꯔꯤꯛꯁꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯨꯝ ꯌꯦꯡꯕꯒꯤ ꯑꯗꯒꯤ ꯈꯔ ꯂꯩꯔꯒ ꯀꯣꯆꯤꯡ ꯌꯥꯎꯅꯤꯡꯉꯅꯤ ꯀꯣꯆꯤꯡꯒꯤ ꯅꯣꯠꯁ ꯑꯃꯨꯛ ꯂꯩꯔꯅꯤ ꯑꯗꯨꯅ ꯑꯦꯛꯁꯇ꯭ꯔꯥ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯊꯝꯕ ꯉꯝꯗꯕꯩ ꯁꯨꯝ ꯑꯥꯏꯄꯦꯗ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯣ ꯂꯦꯞꯇꯣꯞꯁꯤꯁꯨ ꯌꯥꯝ ꯄꯥꯛꯅ ꯁꯤꯖꯤꯟꯅꯗꯦ ꯂꯦꯞꯇꯣꯞꯁꯦ ꯏꯃꯥꯟꯅꯕ ꯂꯦꯞꯇꯣꯞ ꯑꯣꯏꯅ ꯂꯦꯞꯇꯣꯞꯇ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯗꯤ ꯍꯩꯅꯗꯦ ꯂꯦꯞꯇꯣꯞꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯂꯦꯞꯇꯣꯞꯇꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯌꯥꯝ ꯍꯦꯟꯗꯤ ꯑꯣꯏꯗꯦ ꯑꯥꯏꯄꯦꯗꯅ ꯍꯦꯟꯗꯤ ꯍꯦꯜꯂꯦ ꯑꯗꯣ ꯑꯥꯏꯄꯦꯗꯇ ꯅꯣꯠ ꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯤ ꯃꯤ ꯑꯃꯅꯤ ꯅꯨꯡꯉꯥꯏꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯑꯥꯏꯄꯦꯗꯇ ꯅꯣꯠ ꯏꯕꯒꯤ ꯋꯥꯈꯜꯁꯦ ꯇꯣꯛꯄꯤꯔꯣ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤ ꯅꯣꯠ ꯁꯦꯝꯕꯩ ꯍꯥꯏꯗꯣ ꯍꯥꯟꯅꯗꯩ ꯁꯨꯝ ꯁꯦꯝꯃꯛꯄ ꯑꯣꯏꯔꯒꯗꯤ ꯐꯕꯀꯣ ꯅꯪ ꯍꯧꯖꯤꯛ ꯂꯩꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯕꯅꯤꯅ ꯑꯗꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯈꯪꯉꯣꯏꯅ ꯀꯣꯆꯤꯡꯒꯨꯝꯕ ꯀꯣꯆꯤꯡ ꯌꯥꯎꯕꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯒꯤ ꯑꯥꯏꯄꯦꯗꯅ ꯕꯦꯁꯇ ꯑꯗꯨ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯃ ꯂꯩꯗ ꯌꯥꯗꯦꯗꯤ ꯐꯤꯛꯁꯁꯦ ꯊꯝꯒꯅꯣ ꯑꯗꯨ ꯅꯪ ꯂꯥꯏꯔꯤꯛꯁꯤꯁꯨ ꯂꯩꯗꯕ ꯌꯥꯗꯕ ꯈꯔ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯅꯪ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯩꯗꯤ ꯑꯥꯏꯄꯦꯗ ꯑꯣꯏꯅ ꯂꯩꯌꯣ ꯍꯥꯏꯒꯦꯀꯣ ꯑꯗ ꯅꯪ ꯂꯦꯞꯇꯣꯞꯁꯤꯗꯤ ꯅꯪꯅ ꯇꯧꯗꯣꯏꯁꯦ ꯃꯔꯨ ꯑꯣꯏꯅ PPT ꯁꯦꯝꯕꯩ ꯈꯛꯇꯅꯦꯕ PPTꯁꯨ ꯅꯪ ꯈꯔꯕꯨꯗꯤ ꯋꯥꯅꯤ ꯍꯥꯏꯕ ꯋꯥꯅꯤ ꯑꯥꯏꯄꯦꯗꯇ ꯁꯦꯝꯕꯁꯨ ꯑꯗꯨꯝ ꯌꯥꯏꯗ ꯈꯤꯇꯪꯕꯨꯗꯤ ꯋꯥꯏ ꯁꯣꯔꯁ ꯆꯤꯡꯉꯦ ꯑꯗꯣ PPTꯁꯤ ꯅꯪ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯁꯦꯝꯕꯁꯨ ꯌꯥꯎꯗꯦ ꯒ꯭ꯔꯨꯞ ꯁꯦꯝꯗꯣꯏꯅꯤꯅ ꯏꯃꯥꯟꯅꯕꯒꯤ ꯑꯔꯩꯕ ꯑꯃ ꯂꯩ ꯄꯨꯟꯅ ꯁꯦꯝꯅꯩ ꯍꯥꯏ ꯃꯅꯤꯡ ꯌꯦꯡ ꯆꯥꯏꯁꯦ ꯆꯥꯏꯗꯦꯗ ꯑꯗꯣ ꯍꯥꯏꯔꯨꯔꯒꯦ ꯕ꯭ꯔꯣ MBBS ꯂꯣꯏꯔꯒ ꯗꯣꯛꯇꯔ ꯑꯗꯨꯝ ꯑꯣꯏꯔꯗꯣꯏꯔꯥ ꯄ꯭ꯔꯥꯏꯚꯦꯠꯀꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯣꯏ ꯗꯣꯛꯇꯔ ꯑꯣꯏꯕꯁꯦ ꯇꯝꯕꯕꯨ ꯂꯣꯏꯔꯗꯤ ꯆꯪꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎ ꯂꯩꯔꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ MBBS ꯂꯣꯏꯔꯒꯗꯤ ꯗꯣꯛꯇꯔ ꯑꯗꯨꯝ ꯑꯣꯏꯔꯦ ꯄ꯭ꯔꯥꯏꯚꯦꯠꯁꯨ ꯏꯟꯗꯤꯌꯥꯗ ꯇꯝꯃꯒꯗꯤ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯐꯣꯔꯦꯟꯗ ꯇꯝꯃꯒꯅ ꯂꯥꯛꯑꯒ ꯃꯣꯏ ꯍꯥꯏꯕ MCIꯒꯤ ꯑꯦꯛꯖꯥꯝꯗꯣ ꯍꯥꯟꯅꯒꯤ MCIꯒꯤ ꯑꯦꯛꯖꯥꯝꯗꯣ ꯐꯣꯔꯦꯟ ꯃꯦꯗꯤꯀꯦꯜ ꯒ꯭ꯔꯦꯖꯨꯋꯦꯠ FMG ꯑꯦꯛꯖꯥꯝꯗꯣ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯐꯣꯔꯦꯟꯒꯤꯗꯨꯅ ꯑꯦꯛꯁꯇꯔꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯏꯟꯇꯔꯟ ꯍꯥꯏꯗꯕꯅꯤ ꯑꯦꯛꯁꯇꯔꯟ ꯑꯣꯏꯅ ꯃꯣꯏ ꯆꯍꯤ ꯑꯃ ꯄꯨꯈꯤꯅꯦꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯌꯥꯗꯣꯏꯅꯦ ꯏꯟꯗꯤꯌꯥꯗ
ꯍꯣꯏꯗꯧꯅ ꯅꯤꯠ ꯀ꯭ꯂꯤꯌꯔ ꯇꯧꯔꯒꯦ ꯃꯃꯥ ꯕꯕꯥꯁꯨ ꯍꯔꯥꯎꯍꯟꯕ ꯉꯝꯕ ꯑꯣꯏꯖꯔꯦ ꯃꯥꯂꯦꯝ ꯉꯝꯕ ꯉꯝꯕ ꯑꯣꯏꯔꯣꯏꯅ ꯑꯣꯜ ꯗ ꯚꯦꯔꯤ ꯕꯦꯁ ꯀꯟꯅ ꯍꯣꯠꯅꯧ ꯅꯤꯠꯀꯤꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥ ꯄꯥꯔꯗꯤ ꯌꯥꯏ ꯑꯩ ꯁꯤ ꯄꯨꯡ ꯁꯤꯉꯩ ꯄꯥꯗꯧꯅꯦꯅ ꯐꯤꯛꯁ ꯊꯝꯒꯅꯣꯕꯀꯣ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯕ ꯈꯣꯠꯅꯧ ꯍꯥꯏꯗꯤ ꯑꯩ ꯄ꯭ꯔꯦꯁꯔ ꯌꯥꯝ ꯂꯩꯔꯒꯁꯨ ꯉꯝꯗꯕꯅꯦꯕ ꯄꯥꯕꯁꯦ ꯀꯥꯟꯅꯐꯝ ꯈꯪꯗꯕꯅꯦꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯂꯦꯚꯦꯜ ꯑꯗꯣ ꯑꯩ ꯁꯤꯗꯩ ꯍꯦꯟꯅ ꯉꯝꯗ꯭ꯔꯦꯅ ꯀꯝꯐꯣꯔꯠ ꯖꯣꯟꯗꯒꯤ ꯂꯥꯟꯊꯣꯛꯄ ꯉꯝꯗꯕꯅ ꯑꯩ ꯈꯤꯇꯪꯗꯤ ꯄꯨꯁ ꯇꯧꯔꯒ ꯌꯦꯡꯉꯣ ꯑꯗꯨꯝ ꯉꯝꯃꯣꯗ ꯆꯪꯉꯛꯇ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯄꯣꯊꯥꯊꯣꯛ ꯆꯪꯉꯛꯇꯦꯅ ꯁꯨꯝ ꯆꯪꯗꯕꯤꯗ ꯁꯨꯝ ꯗꯤꯜ ꯇꯧ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯁꯨꯝ ꯑꯩꯅ ꯍꯥꯏꯗꯤ ꯅꯪ ꯁꯨꯝ ꯄꯥꯁꯜꯂꯀꯥꯟꯗ ꯉꯁꯤꯗꯤ ꯁꯤꯉꯩ ꯄꯥꯔꯦ ꯑꯩ ꯄꯨꯡ ꯑꯣꯜꯂꯒ ꯁꯤꯉꯩ ꯄꯥꯗꯣꯏꯅꯤꯅ ꯑꯩ ꯁꯤ ꯄꯨꯡ ꯌꯧꯗ꯭ꯔꯤꯅ ꯇꯧ ꯂꯩꯔꯦ ꯄꯨꯡ ꯉꯥꯏꯕ ꯑꯣꯏꯅ ꯊꯣꯛꯀꯅꯦꯕ ꯑꯗꯨꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯄꯥꯕꯗ ꯅꯁꯥꯗ ꯋꯥꯔꯛꯇ꯭ꯔꯤꯉꯩ ꯋꯥꯔꯒꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯀꯩꯅꯣꯝ ꯆꯥꯔꯒ ꯀꯩꯅꯣꯝ ꯊꯛꯑꯒ ꯄꯥꯕ ꯉꯝꯕꯒꯤ ꯂꯦꯚꯦꯜꯗꯣ ꯑꯗꯨꯐꯥꯎ ꯄꯥꯎ ꯑꯗꯨꯒ ꯉꯁꯥꯏꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯔꯣ ꯉꯁꯤꯗꯒꯤ ꯍꯌꯦꯡꯅ ꯑꯩꯒꯤ ꯂꯦꯚꯦꯜꯒꯤ ꯑꯩꯒꯤ ꯅꯣꯂꯦꯖꯀꯤ ꯂꯦꯚꯦꯜꯁꯦ ꯈꯤꯇꯪ ꯍꯦꯟꯒꯠꯍꯟꯒꯦ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞꯁꯤꯗ ꯑꯗꯨꯝ ꯍꯣꯠꯅꯕ ꯑꯁꯤꯅ ꯈ꯭ꯋꯥꯏ ꯕꯦꯁ ꯀꯟꯁꯤꯁꯇꯦꯟꯁꯤꯅꯦꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯁꯦ ꯑꯗ ꯉꯁꯥꯏꯒꯤ ꯈꯪꯄꯥꯛ ꯑꯃꯨꯛ ꯄꯥꯕ ꯉꯁꯤꯅ ꯑꯃꯨꯛ ꯈꯪꯊꯦꯡ ꯊꯦꯡ ꯑꯃꯨꯛ ꯄꯥꯕ ꯍꯌꯦꯡ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯀꯩꯁꯨ ꯕꯦꯅꯤꯐꯤꯠ ꯀꯩꯁꯨ ꯌꯥꯝ ꯑꯣꯏꯈꯤꯗꯦꯕ ꯑꯩꯉꯣꯟꯗ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ ꯍꯣꯁꯇꯦꯜꯗꯒ ꯂꯩꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯁꯦ ꯑꯍꯤꯡ ꯍꯧꯒꯠꯂ ꯂꯥꯏꯔꯤꯛ ꯄꯥꯂꯦꯕ ꯃꯣꯏ ꯈꯨꯄꯥꯗꯨ ꯎꯕꯗ ꯑꯩ ꯄꯥꯈꯠꯇꯅ ꯑꯩꯁꯨ ꯃꯣꯏꯗꯤ ꯀꯟꯅ ꯄꯥꯅꯈ꯭ꯔꯦꯅ ꯑꯩꯁꯨ ꯇꯨꯝ ꯆꯥꯕ ꯈꯪꯗꯒꯩ ꯑꯩꯈꯣꯏꯒꯤ ꯑꯩ ꯉꯟꯇꯥꯒ ꯍꯧꯒꯠꯇꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯨꯝꯕꯗꯣ ꯄꯨꯔꯥ ꯊꯨꯒꯥꯏꯔꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯍꯣꯠꯅꯈꯤ ꯑꯗꯨ ꯀꯩꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗꯦ ꯖꯁ ꯑꯗꯨ ꯃꯊꯪ ꯁꯨꯝ ꯊꯥꯔꯛꯄꯗ ꯑꯩ ꯐꯖꯅ ꯏꯁꯥꯒꯤ ꯑꯃ ꯆꯥꯡ ꯑꯃ ꯅꯥꯏꯅ ꯑꯩꯒꯤ ꯍꯧꯒꯠꯀꯗꯕ ꯃꯇꯝꯗ ꯍꯧꯒꯠꯂ ꯑꯩꯒꯤ ꯕꯦꯁ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯏꯁꯥꯗ ꯄꯣꯖꯤꯇꯤꯚ ꯏꯅꯔꯖꯤ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯑꯩꯗꯤ ꯀꯟꯐꯤꯗꯦꯟꯁꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯈꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯤꯅ ꯇꯧꯕꯗꯨ ꯅꯠꯇꯕ ꯃꯥꯅ ꯇꯧꯈ꯭ꯔꯦ ꯃꯥꯗꯤ ꯇꯣꯏꯈ꯭ꯔꯦꯅꯦ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕꯁꯨ ꯌꯥꯝ ꯍꯦꯟꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯟꯕꯁꯨ ꯀꯥꯟꯗꯦ ꯑꯩꯒꯤ ꯕꯦꯁꯇ ꯑꯩꯁꯨ ꯇꯧꯔꯅꯤ ꯑꯩ ꯕꯦꯁ ꯇꯧꯔꯅꯤ ꯑꯩ ꯑꯗꯨꯒ ꯈꯟꯅ ꯍꯣꯠꯅꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯍꯦꯟꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯤ ꯑꯃꯗꯨꯒ ꯑꯩꯈꯣꯏ ꯀꯝꯄꯦꯌꯔ ꯀꯩꯁꯨ ꯌꯥꯝ ꯇꯧꯕ ꯗꯔꯀꯥꯔ ꯀꯩꯁꯨ ꯌꯥꯝ ꯑꯣꯏꯗꯦ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯑꯃ ꯀꯦꯄꯥꯁꯤꯇꯤ ꯑꯃ ꯂꯩꯖꯩ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯃ ꯂꯩꯖꯩꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯩ ꯀꯩꯗ ꯁꯣꯏꯔꯤꯅꯣ ꯃꯔꯨꯑꯣꯏꯅ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯤꯠꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯁꯤꯒꯨꯝꯕ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯒꯤꯗꯤ ꯑꯩ ꯑꯁꯣꯏꯕ ꯈꯪꯕꯁꯦ ꯑꯩꯁꯦ ꯀꯥꯏꯗ ꯁꯣꯏꯅꯣꯁꯦ ꯁꯤꯃ ꯈꯪꯉꯀꯥꯟꯗ ꯁꯤꯃ ꯁꯨꯝ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯁꯨꯝ ꯁꯦꯝꯒꯠꯂꯛꯀꯥꯟꯗꯅꯦꯕ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯑꯗꯨꯝ ꯈꯟꯗꯣꯏꯁꯦ ꯁꯤꯅ ꯌꯥꯝ ꯊꯝꯃꯦ ꯑꯗꯨ ꯅꯪꯒꯤ ꯁꯔꯀꯜꯗ ꯂꯩꯕ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯔꯣ ꯑꯗꯒꯤ ꯅꯪꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯣ ꯅꯪ ꯐ꯭ꯔꯦꯁꯔꯗ ꯈꯟꯈꯤꯕ ꯃꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯑꯗꯨꯝ ꯍꯪꯉꯣꯕꯀꯣ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯁꯤꯗ ꯀꯩꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯝꯗꯤ ꯀꯥꯏꯗꯦ ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯦꯁꯔꯗ ꯈꯟꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯃꯤꯁꯇꯦꯛꯁꯅꯦ ꯑꯩꯈꯣꯏ ꯀꯩ ꯁꯣꯏꯈꯤꯁꯤꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯈꯪꯉꯤꯁꯤꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯔꯤ ꯁꯣꯏꯈꯤꯕꯗꯒꯤ ꯈꯜꯍꯧꯗ꯭ꯔꯤꯅꯣ ꯀꯔꯤ ꯋꯥꯠꯄꯗꯒꯤ ꯈꯜꯍꯧꯗ꯭ꯔꯤꯅꯣ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯍꯥꯏꯔꯒꯗꯤ ꯐꯥꯔꯁꯀꯤ ꯑꯩꯅ ꯑꯦꯛꯖꯥꯝ ꯊꯥꯕꯗꯨꯝꯗꯤ ꯑꯩ ꯊꯥꯗꯕꯒꯨꯝꯕꯅꯦ ꯇꯁꯦꯡꯅ ꯑꯩ ꯊꯥꯔꯣꯏꯒ ꯍꯥꯏꯕꯅꯦ ꯑꯁꯦꯡꯕꯩꯀꯣ ꯁꯤꯂꯣꯡꯗꯒ ꯇꯥꯕꯗꯤ ꯆꯠꯅꯤꯡꯗ꯭ꯔꯕꯅꯦꯕꯀꯣ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯊꯣꯛꯎꯕꯅꯦ ꯑꯗꯨꯒ ꯅꯦꯛꯁꯀꯤ ꯁ꯭ꯇꯦꯞꯁꯤꯗ ꯑꯩꯅ ꯁꯣꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯝ ꯑꯌꯥꯝꯕ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯛꯏꯁꯦ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯅꯨꯡꯗꯅꯦꯕ ꯑꯩꯅ ꯈ꯭ꯋꯥꯏ ꯁꯣꯏꯔꯤꯁꯤꯅ ꯑꯩꯒꯤꯅꯦ ꯌꯦꯁ ꯑꯩ ꯑꯈꯪꯕꯁꯤꯅ ꯇꯧꯔꯝꯗꯕꯒꯨꯝꯕ ꯀꯩꯅꯣꯅꯦ ꯇꯥꯏꯝ ꯀꯥꯟꯅ ꯑꯗꯨꯝ ꯃꯦꯅꯦꯖꯃꯦꯟ ꯈꯟꯖꯥꯟꯅꯔ ꯂꯩꯕꯉꯣꯟꯗꯒꯤ ꯁꯤꯝꯗꯤ ꯂꯥꯏꯔꯦ ꯀꯥꯟꯅ ꯊꯨꯅ ꯇꯧꯁꯟꯈ꯭ꯔꯒ ꯁꯣꯏꯔꯝꯃꯒꯨꯝꯕ ꯑꯗꯨꯅ ꯄꯨꯂꯞ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯏꯃꯣꯁꯟꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯕ꯭ꯔꯣ ꯀꯣꯔꯤꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯍꯪꯉꯤ ꯀꯅꯥ ꯍꯤꯔꯣꯖꯤꯠꯂꯣ ꯍꯤꯔꯣꯖꯤꯠ ꯕ꯭ꯔꯣ ꯀꯩꯅꯣ ꯑꯩ ꯀꯩꯅꯣꯗꯩ ꯅꯝꯕꯣꯜꯗꯩ ꯑꯗꯣ ꯃꯣꯃꯤꯌꯣꯔꯅ ꯍꯥꯏꯁꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯆꯪꯒꯦ ꯍꯥꯏꯁꯦ ꯀꯔꯤ ꯇꯧꯕꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯦꯝ ꯕꯤ ꯕꯤ ꯑꯦꯁ ꯇꯝꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯦꯝ ꯕꯤ ꯕꯤ ꯑꯦꯁ ꯇꯝꯕ ꯌꯥꯔꯒꯗꯤ ꯆꯍꯤ 5.5 4.5 + 1 year intern ꯑꯗꯨꯃꯥꯏꯅ ꯆꯪꯉꯦ ꯕ꯭ꯔꯣ ꯍꯧꯖꯤꯛ ꯅꯦꯛꯁ ꯑꯦꯛꯖꯥꯝ ꯀꯔꯤ ꯍꯥꯏꯅꯕ ꯂꯩꯒꯦ ꯑꯐꯇꯔ ꯌꯨꯁꯦ ꯅꯦꯛꯁ ꯑꯦꯛꯖꯥꯝꯒꯤ ꯀꯩꯝ ꯍꯥꯏꯅꯕ ꯂꯩꯇꯦ ꯃꯣꯏ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯃꯥꯟ ꯇꯥꯗꯦꯗ ꯀꯟꯐꯔꯃꯦꯁꯟ ꯑꯝꯇ ꯄꯤꯗꯦ ꯍꯧꯖꯤꯛꯐꯥꯎ ꯕ꯭ꯔꯣ ꯇꯦꯁ ꯁꯤꯔꯤꯁ ꯀꯃꯦꯟꯇ ꯊꯥꯔꯛꯄꯗꯣ ꯃꯥꯔꯛ ꯀꯌꯥ ꯐꯪꯈꯤ ꯇꯦꯁ ꯁꯤꯔꯤꯁꯁꯦ ꯍꯧꯔꯛꯄꯗ 600 ꯍꯦꯟꯕ ꯌꯥꯎꯋꯦ ꯑꯗꯣ ꯃꯣꯛ ꯇꯦꯁ ꯊꯥꯔꯛꯄ ꯀꯥꯟꯗꯗꯤ ꯃꯥꯔꯛ ꯋꯥꯡꯗꯦꯗ 500 ꯈ꯭ꯋꯥꯏ ꯋꯥꯡꯉꯕꯗ 540 ꯇꯦꯁ ꯁꯤꯔꯤꯁꯇꯕꯨꯗꯤ 600 650 ꯌꯧꯕ ꯌꯥꯎꯋꯦ ꯃꯣꯛ ꯇꯦꯁꯇꯗꯤ ꯐꯪꯉꯛꯇꯦ ꯐꯖꯅ ꯁ꯭ꯃꯣꯛ ꯇꯦꯁꯇꯗꯤ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯑꯔꯣꯏꯕꯤꯅꯦ ꯑꯩꯈꯣꯏ ꯆꯠꯂꯛꯏꯁꯦ 400 ꯐꯪꯕ ꯌꯥꯎꯋꯦ 300 450 400 ꯐꯪꯕ ꯌꯥꯎꯋꯦ ꯀꯔꯝ ꯀꯥꯟꯗ ꯃꯥꯔꯛꯁꯦ ꯍꯦꯟꯒꯠꯇꯣꯏꯅꯣ ꯈꯟꯕꯗ ꯃꯊꯥꯁꯦ ꯑꯔꯣꯏꯕꯤꯅꯦ ꯍꯥꯏꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯁꯤ ꯗꯤꯄ꯭ꯔꯦꯁꯟꯁꯤꯅ ꯃꯑꯣꯡ ꯑꯃꯅꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯗꯤꯄ꯭ꯔꯦꯁꯟꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯗꯕ ꯑꯗꯨꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯥꯏꯅ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ
ꯀꯩꯅꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯗꯣ ꯄꯪꯄꯥꯗ ꯄꯥꯕ ꯅꯝꯅꯦ ꯄꯪꯅ ꯄꯥꯕꯅ ꯍꯥꯏꯗꯤ ꯀꯩꯝ ꯈꯪꯗꯕꯤꯗ ꯄꯪꯄꯥ ꯄꯥꯕ ꯑꯗꯨ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯣ ꯄꯨꯔꯦ ꯅꯪ ꯉꯥꯛꯇ ꯊꯥꯔꯝꯃꯣ ꯂꯥꯛ ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ ꯑꯩ ꯁꯨꯝ ꯅꯦꯛꯁ ꯃꯤꯇꯤꯡꯒꯤ ꯀꯧꯔꯦ ꯍꯥꯏ ꯐꯖꯗ꯭ꯔꯦꯍꯦ ꯅꯪ ꯉꯥꯛꯇ ꯊꯥꯔꯝꯃꯣ ꯑꯩ ꯐꯠ ꯂꯥꯎ ꯆꯠꯂꯨꯒꯦ ꯑꯩ ꯀꯨꯏꯔꯣꯏ ꯍꯥꯏꯐꯦꯠ ꯍꯟꯗꯣꯛ ꯅꯪ ꯊꯥꯔꯝꯃꯣꯕ ꯑꯩ ꯀꯨꯏꯔꯣꯏ ꯐꯠ ꯂꯥꯎ ꯆꯠꯂꯨꯒꯦ ꯑꯁ ꯐꯖꯅ ꯊꯥꯔꯝꯃꯣ ꯌꯥꯔꯦ ꯑꯩꯗꯤ ꯀꯩꯝ ꯈꯪꯗꯦ ꯈꯪꯗꯦ ꯑꯁ ꯃꯤꯅ ꯍꯥꯏꯔꯤꯗꯨ ꯅꯪ ꯍꯟꯕꯗꯣꯀꯣ ꯑꯩ ꯀꯥꯎꯔꯦꯕ ꯀꯅꯥꯅꯣ ꯃꯊꯪꯗ ꯑꯩ ꯔꯕꯤꯗꯣ ꯁꯤꯗ ꯃꯥꯁꯨ ꯃꯦꯠꯁ ꯀꯃꯤꯇꯤ ꯌꯥꯎꯕꯅꯦ ꯍꯣꯁꯇꯦꯜꯒꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯃꯥ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯇꯧꯁꯤ ꯃꯌꯥꯝ syllabus kailangan make bro hojik chiku gi kena bro hojik next exam gi kari haina ngasima khungga mane ba then bro test series comment thara ko marks ka ko chulo hang khungga mane rabina Risler की क्वेश्चन है do you believe in God or are you atheist का रवि गिदी खंगदे को but I गिदी I believe in God को से ईश्वर दा थाजा बजे दसे ने काने I just when we believe in God we can get some positive energy we can give our burden to his soldiers so that we can walk confidently मायना ꯏꯁꯣꯔꯗ ꯊꯥꯖꯕꯁꯤꯅ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯅ ꯋꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯥꯊꯅꯕꯒꯤ ꯃꯐꯝ ꯑꯃ ꯂꯩ ꯁꯤꯃꯒꯤ ꯍꯥꯏꯅꯤꯡꯉꯤ ꯔꯤꯁꯂꯔꯒꯤꯁꯦꯀꯣ ꯑꯕꯤꯖꯤꯠ ꯑꯣꯏꯅ ꯅꯤꯠꯀꯤ ꯈꯜꯂꯒ ꯖꯦꯅꯤꯝꯁꯇ ꯂꯥꯛꯑꯒ ꯕ꯭ꯔꯣꯒ ꯑꯝꯇ ꯊꯦꯡꯅꯅꯤꯡꯕꯅꯤ ꯍꯣꯏ ꯂꯥꯛꯑꯣ ꯕ꯭ꯔꯣ ꯌꯥꯏꯌꯦ ꯑꯗꯨꯝ ꯈꯟꯕꯁꯨ ꯑꯣꯏꯕꯤꯌꯣ ꯑꯗꯣ ꯈꯜꯂꯀꯥꯟꯗ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯎꯅꯁꯤ ꯑꯗꯨꯒ ꯌꯥꯝ ꯀꯩ ꯁꯣꯝꯒꯤ ꯍꯔꯥꯎꯕꯗꯣ ꯑꯩꯈꯣꯏꯁꯨ ꯎꯖꯅꯤ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯑꯣꯜ ꯗ ꯕꯦꯁ ꯀꯣ ꯃꯊꯪꯗ ꯀꯩꯅꯣ ꯇꯌꯥꯜ ꯃꯉꯥ ꯑꯣ ꯑꯩ ꯎꯏꯕ ꯅꯠꯇꯦꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣ ꯇꯧꯕ ꯁꯣꯝꯗ ꯑꯩꯁꯨ ꯏꯃꯥꯟꯅꯕꯒꯤ ꯁꯣꯝꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯝꯕ ꯑꯗꯨꯒꯤ ꯃꯤꯁ KS brother syllabus loire ado hojik se mock test paper dang hola yadra as for revision exam ya na koi di hojik mock test si yam tin kana ni mock test to haidi matam ju yam lai tamina mock test ye kana mock test thara kanda ai je kaida kitang ai ge so kitang khang hobdo mock test gi improve to hobdo dum yam tin kana ni adu mock test hobdo dum recommend to jeni ko exam ya nakta hojik kuide exam ya nakta sila di dum mock test yobio na hajini extent probability se sima de ifadana khangje ko extent gi se sure oja koi brother rabi de tamina je bro hojik tagi mtr ma kana bro hojik tagi paraga khanba yagadro second drop ne hojik ai je bro kano ai kan matam je hojik april hojengre me da to ne bako adu bro ai khamda bro gi kani level hai tar ai je kadai ba ko kyam adu mi de je le dum kani bro ga hai chi matam ni kitang khuyo nei ko hojik kan na par ga khan ba du bro gi level le hana bro je kyam ai kadai ba kari bro je kai sam da lai kyam kind of shagi haida level haida aduda makha pone na khanje adu hojik matam je april may kuide adu sida kitang khuen na do male kan hojik dei par khan adu if bro den hana adum tasijeni dum kanna honra ko adum oi taragadi adum
ꯀꯩꯅꯣ ꯕ꯭ꯔꯣꯒꯤ ꯀꯩꯅꯣꯗ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯗ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯈꯟꯕꯁꯨ ꯑꯣꯏꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯑꯗꯨꯝ ꯁꯦꯀꯦꯟ ꯗ꯭ꯔꯣꯞꯇꯨꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯈꯟꯅꯕ ꯂꯩ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯊꯥꯔꯠ ꯗ꯭ꯔꯣꯞꯅꯦꯀꯣ ꯑꯗꯨꯝ ꯊꯥꯔꯠ ꯗ꯭ꯔꯣꯞꯇ ꯈꯟꯈꯤꯕꯅꯦ ꯀꯅꯥꯅꯣ ꯃꯊꯪꯁꯦ ꯖꯤꯝ ꯆꯠꯄꯩꯁꯦ ꯖꯤꯝ ꯆꯠꯄꯁꯦ ꯑꯗꯨꯝ ꯃꯇꯝ ꯐꯖꯅ ꯐꯪꯉꯦ ꯕ꯭ꯔꯣꯅ ꯕ꯭ꯔꯣ ꯆꯠꯅꯤꯡ ꯇꯥꯔꯦ ꯑꯗꯨꯝ ꯃꯇꯝ ꯂꯩꯌꯦꯕ ꯑꯗꯨ ꯕ꯭ꯔꯣꯒꯤ ꯗꯦꯗꯤꯀꯦꯁꯟꯗ ꯂꯩꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯆꯠꯂꯤꯁꯦ ꯄꯨꯡ 9ꯗꯩ ꯆꯠꯂꯦ 9ꯗꯩ ꯆꯠꯂꯀꯥꯟꯗ ꯑꯗꯩ 12ꯗ ꯆꯥꯛ ꯆꯥꯕꯩ ꯂꯥꯛꯑꯦ ꯆꯥꯛ ꯆꯥꯕꯩ ꯂꯥꯛꯑꯒ ꯄꯨꯡ 1ꯗꯩ ꯑꯃꯨꯛ ꯍꯧꯔꯦ ꯄꯨꯡ 1ꯗꯩ ꯍꯧꯔꯀꯥꯟꯗ ꯑꯃꯨꯛ ꯄꯨꯡ 4ꯗ ꯂꯣꯏꯗꯣꯏꯅꯦꯕ ꯄꯨꯡ 4ꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯀꯥꯟꯗ ꯑꯗꯨꯝ ꯄꯨꯡ 4:30 5 ꯁ꯭ꯋꯥꯏꯗ ꯖꯤꯝ ꯂꯣꯏ ꯆꯠꯅꯩꯀꯣ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯂꯩꯕ ꯖꯤꯝ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯑꯅꯛꯄ ꯑꯗꯨꯝ ꯖꯤꯝ 2 3 ꯑꯗꯨꯝ ꯂꯩ ꯑꯗ ꯃꯌꯥꯝ ꯑꯗꯨꯝ ꯆꯠꯅꯩ ꯖꯤꯝ ꯆꯠꯄꯩꯗꯤ ꯂꯥꯛꯇ ꯂꯥꯛꯑꯣ ꯁꯤꯅꯤꯕꯣ ꯑꯗꯨꯝ ꯖꯤꯝ ꯆꯠꯄꯩꯗꯤ ꯀꯩꯁꯨ ꯋꯥꯕꯤꯌꯨꯅꯨ ꯍꯥꯏꯇꯥꯔꯦ ꯁꯤꯡꯒꯜ ꯔꯨꯝ ꯄꯥꯝꯗꯕ꯭ꯔꯣ ꯁꯤꯡꯒꯜ ꯔꯨꯝꯁꯦ ꯂꯥꯏꯔꯤꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯣ ꯃꯤꯗꯗꯤ ꯂꯩꯔꯦ ꯂꯥꯏꯔꯤꯛꯀꯨꯝꯕ ꯄꯥꯅꯤꯡꯉꯗꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯃꯤ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯖꯦ ꯃꯤ ꯃꯁꯥ ꯃꯊꯟꯇ ꯇꯨꯃꯤꯟꯅꯒ ꯂꯩꯔꯒ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯨꯡꯉꯥꯏꯖ ꯃꯤꯗꯤ ꯁꯤꯡꯒꯜ ꯔꯨꯝꯅ ꯍꯦꯟꯅ ꯄꯥꯝꯅꯩꯀꯣ ꯑꯗꯨꯝ ꯀꯩ ꯗꯤꯁꯇꯔꯕꯦꯟꯁ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯤ ꯑꯗꯨꯝ ꯁꯤꯗ ꯂꯩꯁꯦ ꯑꯗꯨꯝ ꯄꯨꯂꯞ ꯒ꯭ꯔꯨꯞ ꯁ꯭ꯇꯗꯤ ꯇꯧꯕꯁꯨ ꯂꯩ ꯃꯣꯏꯒꯤꯗꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯗꯤꯐ꯭ꯔꯦꯟꯁ ꯀꯩꯁꯨ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯅ ꯈꯜꯂꯤ ꯃꯤꯗ ꯂꯩ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯒ꯭ꯔꯨꯞ ꯂꯩꯕꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯚ ꯊꯥꯕꯤꯔꯛꯑꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯕ꯭ꯔꯣ ꯑꯅꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯤꯕꯦ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯂꯩꯖꯔꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯕ꯭ꯔꯗꯔ ꯐꯨꯜ ꯁꯤꯂꯦꯕꯁ ꯃꯣꯛ ꯇꯦꯁ ꯁ꯭ꯀꯣꯔꯒꯁꯦ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯕ꯭ꯔꯣ ꯁꯤꯁꯤꯃ ꯑꯗꯨꯝ ꯑꯣꯖꯥꯈꯩꯅ ꯍꯥꯏꯅꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯁꯨ ꯑꯗꯣ ꯃꯣꯛ ꯇꯦꯁꯀꯤꯁꯦ ꯀꯟꯁꯤꯁꯇꯦꯟꯂꯤ ꯍꯥꯏꯇꯥꯔꯦ ꯃꯥꯔꯛꯁꯦ ꯐꯖꯅ ꯁꯤꯒꯤ ꯏꯁꯥꯒꯤ ꯍꯥꯏꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯅ 650 ꯍꯥꯏꯔꯁꯨ ꯑꯩꯕꯨ 570 ꯅꯠꯇ꯭ꯔꯒ 580 ꯍꯥꯏꯔ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯝ ꯀꯟꯁꯇꯦꯟꯂꯤ ꯁꯨꯝ ꯑꯩꯅ ꯃꯣꯛ ꯇꯦꯁ ꯇꯧꯔꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯐꯪꯉꯝ ꯇꯥꯔꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯍꯌꯦꯡ ꯑꯦꯛꯖꯥꯝꯗꯁꯨ ꯀꯩꯁꯨ ꯌꯥꯝ ꯈꯦꯠꯅꯗꯕꯅꯦꯕ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯈꯔ ꯇꯧꯔꯁꯨ ꯑꯗꯨꯅ ꯀꯟꯁꯤꯁꯇꯦꯟꯁꯤ ꯃꯥꯔꯛꯁꯦ ꯑꯩꯒꯤ ꯐꯪꯉꯤꯕ ꯃꯥꯔꯛꯇꯨꯗ ꯍꯦꯟꯒꯠꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯍꯟꯗꯤ ꯁꯨꯝ ꯍꯟꯊꯍꯟꯗꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯣꯠꯅꯈꯤ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯑꯁꯦꯡꯕ ꯔꯤꯌꯦꯜꯗꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯌꯥꯝ ꯈꯦꯠꯅꯔꯣꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯝ ꯍꯣꯠꯅꯕ ꯂꯦꯞꯄꯤꯒꯅꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯒ ꯏꯁꯥꯗ ꯄꯥꯅꯤꯡꯕ ꯋꯥꯠꯂꯛꯄ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯀꯟꯐꯤꯗꯦꯟꯁ ꯋꯥꯠꯂꯛꯄꯁꯤ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯄꯨꯛꯅꯤꯡ ꯆꯪꯉꯛꯇꯕꯁꯦ ꯀꯃꯥꯏꯅ ꯑꯣꯚꯔꯀꯝ ꯇꯧꯗꯣꯏꯅꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯑꯩꯅ ꯇꯧꯔꯛꯄ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯩꯅ ꯇꯧꯔꯛꯄꯁꯦ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯄꯥꯅꯤꯡꯗ꯭ꯔꯕ ꯆꯝꯅ ꯑꯩꯈꯣꯏ ꯀꯣꯛꯀ ꯁꯨꯃꯥꯏꯅ ꯐꯥꯖꯤꯜꯂꯛꯄꯒꯤ ꯇꯥꯏꯞꯇꯒ ꯇꯧꯕꯗꯣ ꯑꯗꯨ ꯑꯩꯒꯤꯗꯗꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯣꯛꯄꯤꯕ ꯑꯗꯒꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯊꯣꯛꯎꯕ ꯀꯩꯅꯣꯝ ꯗꯨꯀꯥꯟꯐꯧꯗ ꯅꯠꯇ꯭ꯔꯒ ꯂꯝꯄꯥꯛꯐꯥꯎꯗ ꯌꯨꯝꯗ ꯂꯩ ꯇꯥꯔꯗꯤ ꯂꯝꯄꯥꯛꯐꯥꯎ ꯀꯣꯏꯊꯣꯛꯎꯕ ꯑꯗꯒꯤ ꯁꯨꯝ ꯏꯃꯥ ꯏꯄꯥꯒꯤ ꯌꯨꯝꯗ ꯂꯥꯛꯑꯗꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯦꯡ ꯉꯥꯏꯍꯥꯛ ꯄꯥꯡꯊꯣꯛꯎꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯤꯒꯤ ꯍꯩꯅꯖꯕꯤꯀꯣ ꯑꯗꯨꯒ ꯑꯩ ꯏꯁꯩ ꯁꯛꯄꯁꯨ ꯄꯥꯝꯃꯦ ꯏꯁꯩ ꯉꯥꯛ ꯁꯛꯇꯣꯛꯄ ꯑꯗꯒꯤ ꯏꯁꯩ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯥꯊꯣꯛꯄꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯩꯈꯣꯏꯒꯤ ꯀꯣꯃꯤꯛ ꯕꯨꯛꯀꯨꯝꯕ ꯄꯥꯕ ꯍꯩꯅꯕꯤꯅ ꯀꯣꯃꯤꯛ ꯕꯨꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯗꯨꯃꯥꯏꯅ ꯄꯣꯊꯥꯕ ꯔꯤꯂꯦꯛꯁ ꯄꯤꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯖꯒꯦꯕ ꯑꯩꯈꯣꯏ ꯖꯤꯝ ꯁꯥꯟꯅꯕ ꯃꯤꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯌꯣꯠ ꯊꯥꯡꯒꯠꯂꯤꯅꯤ ꯌꯣꯠꯁꯦ ꯊꯥꯡꯒꯠꯂꯤꯅꯤ ꯑꯗꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯃꯌꯥꯝ ꯇꯧꯋꯤꯅꯦ ꯑꯗꯨ ꯃꯔꯛ ꯃꯔꯛꯇ ꯃꯁꯜꯁꯦ ꯄꯣꯊꯥꯍꯟꯗ꯭ꯔꯒꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯄꯨꯡꯇꯧ ꯇꯧꯁꯟ ꯇꯥꯔꯗꯤ ꯃꯁꯜꯗꯨ ꯁꯣꯛꯂꯛꯀꯗꯣꯏꯅꯤ ꯉꯥꯏꯍꯥꯛ ꯔꯤꯂꯦꯛꯁ ꯇꯧ ꯇꯥꯔꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯅꯔꯖꯤꯗꯨ ꯔꯤꯒꯦꯟ ꯇꯧꯔꯒꯅ ꯃꯁꯜꯗꯨ ꯒ꯭ꯔꯣꯠ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯁꯤꯗ ꯄꯤꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯄꯣꯊꯥꯕꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯨꯝ ꯍꯣꯠꯅꯕꯁꯤꯗ ꯑꯗꯨꯝ ꯄꯣꯊꯥꯕꯁꯤꯁꯨ ꯑꯗꯨꯝ ꯁꯤꯁꯨ ꯖꯁ ꯄꯥꯔꯠ ꯑꯣꯐ ꯏꯠ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯏꯁꯥ ꯅꯨꯡꯉꯥꯏꯅꯕ ꯏꯁꯩ ꯁꯛꯄꯅꯤ ꯈꯪꯗꯦ ꯀꯣꯏꯊꯣꯛꯄꯅꯤ ꯈꯪꯗꯦꯉꯥꯏꯍꯥꯛ ꯃꯇꯦꯛ ꯑꯃ ꯀꯩꯅꯣꯝꯃ ꯊꯕꯛ ꯑꯃ ꯇꯧꯕꯅꯤ ꯈꯪꯗꯦ ꯃꯥꯏꯟꯗꯣ ꯉꯥꯏꯍꯥꯛ ꯑꯗꯨꯃꯥꯏꯅ ꯄꯣꯊꯥꯕ ꯑꯗꯨꯝ ꯑꯗꯒꯤ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯍꯩꯅꯕꯤꯔꯒ ꯃꯦꯗꯤꯇꯦꯁꯟ ꯑꯗꯨꯝ ꯇꯧꯕꯤꯕ
ꯃꯨꯚꯤꯒꯨꯝꯕ ꯉꯥꯏꯍꯥꯛ ꯌꯦꯡꯅꯤꯡꯉꯒꯅ ꯃꯇꯦꯛ ꯑꯃ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯊꯣꯛꯄꯤꯕ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏ ꯖꯔꯅꯦꯂꯤꯡ ꯑꯗꯨꯝ ꯖꯔꯅꯦꯂꯤꯡ ꯏꯕ ꯍꯩꯕꯁꯦ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯏꯕ ꯖꯔꯅꯦꯂꯤꯡ ꯍꯩꯅꯕꯈꯩꯒꯤꯗꯤ ꯖꯔꯅꯦꯂꯤꯡ ꯑꯗꯨꯝ ꯇꯧꯕꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯈꯟꯈꯤꯕꯁꯦ 3 times ꯍꯥꯏꯇꯥꯔꯦ 3 times ꯑꯗꯣ ꯑꯍꯥꯟꯕ 12 ꯂꯣꯏꯔꯒ ꯊꯥꯕ ꯑꯃꯕꯨꯗꯤ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯀꯌꯥ ꯑꯩꯅ ꯀꯩꯅꯣ ꯄꯥꯗ꯭ꯔꯦ ꯐꯖꯅ ꯍꯣꯠꯅꯔꯛꯄꯗ ꯍꯥꯏꯇꯥꯔꯦ 3 times ꯇ꯭ꯔꯥꯏ ꯇꯧꯔ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤꯕꯅꯤ ꯕ꯭ꯔꯣ ꯄꯣꯏꯔꯁꯦ ꯐꯥꯏꯅꯦꯜ ꯏꯌꯔ ꯀꯥꯕ ꯑꯩ ꯐꯥꯏꯅꯦꯜ ꯏꯌꯔ ꯀꯥꯖꯕ ꯀꯨꯏꯖꯗ꯭ꯔꯤ ꯅꯥꯎꯕꯤ ꯂꯣꯡꯖꯝ ꯗꯥꯅꯤ ꯈꯪꯉꯦ ꯗꯥꯅꯤ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯃꯁꯥ ꯌꯥꯝ ꯈꯤꯡꯕ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯌꯥꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯩꯅꯤ ꯑꯩꯈꯣꯏꯒꯤ ꯅꯤꯠ ꯄꯤ ꯖꯤꯒꯨꯝꯕ ꯈꯟꯕꯒꯤ ꯑꯗꯨꯝꯕꯒꯤ ꯋꯥꯔꯤ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯥ ꯄꯨꯜꯂꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯄꯤ ꯖꯤꯒꯨꯝꯕ ꯀꯃꯥꯏꯅ ꯈꯟꯅꯤ ꯈꯣꯠꯅꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯝ ꯐꯕ ꯕ꯭ꯔꯗꯔꯅꯤ ꯌꯥꯝ ꯆꯥꯎꯔꯝꯃꯦ ꯕ꯭ꯔꯣꯁꯦ ꯑꯩ ꯈꯔ ꯍꯟꯗꯛꯇꯤ ꯋꯥꯛꯀꯤꯡꯒꯨꯝꯕ ꯈꯔ ꯆꯠꯄ ꯑꯗꯒꯤ ꯁꯥꯏꯀ꯭ꯂꯤꯡꯒꯨꯝꯕ ꯈꯔ ꯇꯧꯕꯗꯩ ꯈꯤꯇꯪ ꯍꯟꯗꯛꯇꯤ ꯈꯔ ꯆꯥꯎꯈꯠꯆꯔꯦ ꯂꯥꯏꯔꯤꯛ ꯄꯥꯅ ꯃꯥꯡ ꯐꯪꯗꯕꯁꯦ ꯗꯤꯄ꯭ꯔꯦꯁ ꯆꯠꯂꯦ ꯁꯤ ꯀꯃꯥꯏꯅ ꯑꯣꯚꯔꯀꯝ ꯇꯧꯅꯤ ꯁꯖꯦꯁꯟ ꯈꯔ ꯄꯤꯔꯣ ꯑꯁꯤ ꯑꯩꯈꯣꯏꯗ ꯀꯩ ꯍꯥꯏꯅꯤ ꯁꯤꯈꯣꯏꯁꯦ ꯌꯥꯝ ꯇꯣꯏꯅ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯊꯣꯛꯈꯤ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯈꯤ ꯁꯤꯁꯦ ꯄꯥꯅ ꯐꯪꯗꯕꯁꯦ ꯑꯗꯨ ꯄꯥꯅ ꯐꯪꯗꯕꯁꯦ ꯑꯗꯨꯝ ꯍꯣꯠꯅꯕ ꯂꯦꯞꯄꯤꯒꯅꯨ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯗꯣ ꯏꯐ ꯑꯩꯅ ꯇꯥꯗꯒꯗꯤ ꯑꯩꯅ ꯃꯥꯔꯛ ꯁꯣꯜꯂꯤ ꯀꯥꯏꯗꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯀꯩ ꯁꯣꯏꯔꯤꯅꯣꯗꯣ ꯈꯪꯗꯣꯛꯄ ꯑꯩ ꯏꯁꯥꯅ ꯈꯪꯕ ꯉꯝꯗ ꯇꯥꯔꯗꯤ ꯏꯐ ꯃꯦꯟꯇꯔ ꯑꯃ ꯑꯣꯖꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯔꯨꯞ ꯑꯃ ꯇꯥꯟꯅꯗꯅ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯃꯥꯔꯛ ꯑꯩ ꯁꯨꯃꯥꯏꯅ ꯍꯣꯠꯅꯖꯕꯅꯦ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯇꯦꯛꯅꯤꯛ ꯍꯥꯏꯔꯛꯄꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯚꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯥꯏ ꯃꯥꯔꯛ ꯌꯥꯝ ꯐꯪꯕꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯇꯦꯛꯅꯤꯛ ꯈꯔ ꯂꯩꯔꯝꯕꯁꯨ ꯑꯩꯉꯣꯟꯗ ꯋꯥꯠꯄ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯐꯪꯁꯟ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝꯅ ꯍꯥꯏꯅꯕ ꯑꯥꯎꯠ ꯑꯣꯐ ꯗ ꯕꯣꯛꯁ ꯍꯥꯏꯅꯕꯗ ꯁꯝꯇꯥꯏꯝꯁ ꯑꯗꯨ ꯃꯅꯨꯡꯗ ꯂꯩꯁꯟꯕꯗ ꯃꯄꯥꯟꯗꯩ ꯊꯣꯛꯑꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯇꯧꯔꯝꯃꯤꯁꯤ ꯁꯤꯅꯤ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯈꯪꯉꯒꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯑꯗꯨꯝ ꯗꯤꯄ꯭ꯔꯦꯁꯟ ꯑꯗꯨꯃꯥꯏꯅ ꯆꯠꯄꯗꯣ ꯈꯔꯗꯤ ꯑꯗꯨꯝ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯉꯁꯥꯏꯒꯤ ꯍꯣꯠꯅꯕꯗꯤ ꯁꯣꯏꯅ ꯂꯦꯞꯄꯤꯒꯅꯣ ꯗꯤꯄ꯭ꯔꯦꯁ ꯆꯠꯂꯁꯨ ꯑꯗꯨ ꯁꯤ ꯖꯔꯅꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯋꯥꯈꯜꯗꯤ ꯗꯤꯄ꯭ꯔꯦꯁ ꯆꯠꯄꯁꯨ ꯖꯔꯅꯤꯅꯤ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯄ ꯌꯥꯕ ꯆꯠꯂꯒꯥꯟ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯋꯥꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯐꯖꯅ ꯆꯠꯂꯝꯃꯕꯅꯦ ꯏꯚꯟ ꯑꯩꯒꯤꯗꯤ ꯅꯤꯠꯁꯦ ꯊꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨ ꯃꯇꯨꯡꯅꯤꯁꯦ ꯑꯗꯨꯝ ꯗꯤꯄ꯭ꯔꯦꯁꯟ ꯐꯨꯜ ꯗꯤꯄ꯭ꯔꯦꯁꯟ ꯑꯩ ꯆꯠꯂꯤꯁꯦ ꯑꯗꯨ ꯑꯩ ꯈꯟꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯁꯤꯠ ꯐꯪꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯪꯅꯦꯕ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔ ꯕꯤꯖꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯤꯛꯁꯇꯔ ꯀꯩꯅꯣꯒꯤ ꯄꯨꯔꯨꯒꯤ ꯌꯥꯝ ꯀꯣꯏꯁꯟ ꯑꯃꯁꯦ ꯀꯣꯏꯁꯟꯁꯤ ꯑꯦꯛꯁꯇꯔꯟꯁꯦ ꯄꯩꯁꯥ ꯐꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯐꯪꯗꯕ꯭ꯔꯥ ꯑꯦꯛꯁꯇꯔꯟꯒꯤꯁꯦ ꯆꯞ ꯆꯥꯅ ꯈꯪꯗꯦ ꯑꯩꯒꯤ ꯌꯥꯝ ꯀꯟꯅ ꯐꯪꯉꯦ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦ ꯐꯪꯉꯦꯅ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯁꯤ ꯀꯩꯅꯣ ꯁꯤ ꯍꯜꯂꯣ ꯌꯥꯔꯕꯣ ꯑꯣꯗꯤꯑꯣ ꯌꯥꯔꯕ ꯌꯦꯡꯕꯤꯔꯣꯅꯦ ꯍꯜꯂꯣ ꯌꯥꯔꯦ ꯌꯥꯔ ꯃꯥꯜꯂꯦꯀꯣ ꯀꯣꯃꯦꯟ ꯑꯝꯇ ꯄꯤꯕꯤꯔꯣꯅꯦ ꯑꯣꯗꯤꯑꯣ ꯌꯥꯔꯕ꯭ꯔꯥ ꯇꯥꯏ ꯑꯩꯗꯤ ꯀꯩꯅꯣꯅꯦꯕꯀꯣ ꯑꯩꯒꯤ ꯄ꯭ꯔꯣꯃꯣꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯍꯥꯟꯕ ꯄ꯭ꯔꯣꯃꯣ ꯚꯤꯗꯤꯑꯣ ꯑꯃ ꯐꯪꯉꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯦꯝꯃꯒ ꯊꯥꯒꯠꯂꯦ ꯑꯗꯣ ꯚ꯭ꯌꯨꯗꯣ ꯑꯝꯇ ꯐꯪꯗ꯭ꯔꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯂꯤꯡꯛꯇꯣ ꯑꯩ ꯁꯤꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯂꯤꯡꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣ ꯂꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯄꯦꯖꯇ ꯆꯪꯉꯀꯥꯟꯗ
AI की apps हम video में थोक पने एक latest video अदु मैं कितने नहीं video 3 minutes का तो नहीं सांगे ये तो full हम तंग ये video में तो comment हम तंग video में ना मैं request हो जाएगा अदु का मैं अदु की क्या ना comment आप सर के वो आई link तो चलो चल कोई नहीं चलो नम MC की ऐसे सीधा हाफ link से रश्मि से हम तो कंप्यूटर से काम ना कोई question का ये वो सिरा bro ai je chamam na sports ki do hari jabe sunai me na government gi da pibam thopa na tro masim de khoi gyan chima di khangde hana government da aseng badi government pibam ado khan mane ba koi na kanu ne bugo CJ da piba haije CJ da government gi sit ne na hai ka dune mo na government gi sit 60 yaw do ad pi gi habe wa ne ba adu pesha da manar ta be wan moi kanu ga mana de ba moi gi private gi pesha ga man de man ta ne han ha ba ne ba adu mayam gi government de di tang ba sports to yam na khangde da kai ha de sports chikup na di khangde ko ha khangde do ado gi moi na moi ta bani na ko jo ado yari ge di adum achumna atoppa du da phajana da khan no hana bi aduna di phayin khalai wa best hadi sumba kani chayna ba se lai ta mai ta ai wakal di sirum best hona gi bro ni ge hai bi roi ai ra ai di ai 165 centimeter ai fit toy hai ka 5.2 how do gatra ne ada hai elam ani khali o kita hendon je sam de ka sangala di khayin ga ai 5 max yo de 540 kitang hin ado 164.5 centimeter ya make hamjor ai complaint jar things then ai complaint jar ado ma'am ai kano se link sem tang changa ga video do full am tang yeng biramo comment am tang biramo ai views yam nem do no ai je okat sa phang ro do de ai ya han same je mok te se dum am khal thar kun ko khang je bo comment dum koi ai ni thar ko comment din du ngai khang da tai di tha da ni hai bum khang je sidi suggestion din suggestion man have dia ado mok se matam am anim phanga di am ani gum badum eklabya gi su question phajabani khang je eklabya gi mock test question phajabani insert phajana bi asabani physics paune insert na se se ko ga mo ngai se le mi bi ai di eklabya gi dum yaw ni si bo comment su lu lit se si bi ni siri bane serious na mai single gi wari ga to sa kana kana em lo ang hay nga ko sa iyo guys kai ni kau ni kai dia ano ka na to pwede ko daw pwede gi sai tem to ko pya sawara haibidina te do kalen gi sa nu sa je aujik sanu sai kalen gi jom changna ba marak sida kadang nong ga taraga di myam de na kana do ni sai je tem to ko nanna momo no pa uraga makalam jai aigi thamoi sina nangna sauba na tauraga wajari bani thamoi sina wahina fongdokpa ngamdrabasu thamoi nungda nungsiribani lona michana na yengba ngamdrasu michana na yengba ngamdrasu yengjari-bani lona Mihul gi episode 2 do dak 25 dai thok 25 last week dai thok na ha ba ni ko aduga third episode dai na final episode of the han janim sa han ka pane aduga ama bakhat bi ko janim sa sum moina odana appreciate to boina janims ki sum ano to boina ka pane makha tar pa ni youtube tha tu sai moi mutum ra ado ma'am ai use hai ba to link link chu yaw re ko ai lon khoi ga do apetang chang ngam ding bi ma'am yeng bi to ma le la pung thok yu da am ta ka hapcha ke ma'am link music sa khana ma mane da bi nei sa khim nei han dai ama na jiwan ne ai na dang sa kanu hai ai ne ha na nang sa kanu hai na tra dan kai ku to sa ne kai ku ai no da sa kanu hai me ada nang sa khim nei
66 ꯊꯥꯅꯩ 91 ꯌꯧꯔꯝꯕ ꯍꯦꯔꯣꯒꯅꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯍꯥꯏꯁꯤ ꯌꯦꯡꯕ ꯆꯠꯄꯔꯝꯒꯅꯤ ꯑꯣ ꯑꯗꯨ ꯆꯨꯝꯃꯦ ꯑꯩ ꯂꯤꯡ ꯊꯥꯈꯤꯕꯗꯣ ꯑꯗꯨ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯐꯩꯗ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯈꯤꯕ ꯂꯤꯡꯛꯇꯣ ꯆꯪꯕꯤꯔꯒ ꯌꯦꯡꯕꯤꯔꯒ ꯀꯣꯃꯦꯟ ꯑꯃꯇꯪꯒ ꯄꯤꯁꯟꯕꯤꯔꯛꯑꯣ ꯌꯦꯡꯉꯤ ꯈꯪꯅꯕ ꯂꯥꯏꯚꯇꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯔꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯇꯁꯦꯡꯅ ꯑꯗꯨꯝꯗꯤ ꯈꯤꯇꯪ ꯍꯦꯜꯞ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯥꯏ ꯋꯤꯜ ꯔꯤꯌꯦꯂꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯏꯠ तसेंना अखोई तावे कंटेंट याम फजल है तसेंना कोई से बात करना लेगा ए असेंग बने ये जे जी होते वाले हाइदी पॉजिटिव होइबा कमे कलों कंटेंट गातना हाइदी कुदा होइना अखोई कनाम त सिदो मी सिदबा खतबा को तो अखोई जस्ट अखोई कैरियर अदुगा मयाम ने कमाई तौरी मयाम ने मुनि वखल नुआइना बतो होना हाइता कंटेंट की से एगोंदसु अतोप्पा प्रोमो की मयाम लापदि लायबो प्रोमो की लापसे हैना सी गेम दि साना पैसा फंगमनि कंपनी तौदो अꯩꯅ ꯁꯨꯝ ꯄꯥꯝꯖꯗꯕꯗꯣ ꯑꯗꯨꯒꯤ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯐꯪ ꯑꯗꯨꯁꯨ ꯇꯧꯔꯒꯗꯤ ꯄꯩꯁꯥ ꯐꯪꯗꯣꯏꯅꯦ ꯑꯗꯨ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯖ ꯇꯧꯗꯕꯅꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁ꯭ꯇꯗꯤ ꯄ꯭ꯂꯦꯠꯐꯣꯝꯒꯤ ꯑꯣꯏꯅ ꯂꯥꯛꯀꯦꯅ ꯇꯧꯈꯤꯕꯅꯦ ꯑꯍꯥꯟꯕꯒꯤ AIꯒꯤ ꯑꯗꯣ ꯚ꯭ꯌꯨ ꯐꯪꯗꯕꯩ ꯋꯥꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯛꯄꯅꯦ ꯑꯗꯣ ꯑꯗꯨꯝ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯀꯃꯦꯟ ꯈꯔ ꯄꯤꯁꯟꯕꯤꯔꯝꯃꯣ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯂꯤꯡꯛ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯨ ꯍꯦꯟꯅ ꯐꯖꯕ ꯃꯌꯥꯝꯒꯤ ꯀꯟꯇꯦꯟ ꯑꯐꯕ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯅꯕꯒꯤ ꯃꯥꯏ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡ ꯊꯧꯅꯥ ꯑꯣꯏꯖꯒꯗꯧꯔꯤ ꯂꯤꯡꯛ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔ ꯂꯤꯡꯛ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯩꯅꯣ ꯁꯤꯁꯦ ꯑꯩꯅ ꯅꯝꯕꯗꯤ ꯌꯥꯏ ꯑꯩ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟ ꯑꯃꯗ ꯆꯪꯉꯒ ꯌꯦꯡꯒꯦꯕ ꯂꯤꯡꯛ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯑꯩꯅ ꯅꯝꯕꯗꯤ ꯊꯣꯛꯑꯦꯕ सिगी कमेंट से अपडेट तौद्रे कदरजानो चप लेगिसे ꯁꯟꯒꯤ ꯂꯨꯄꯥ 10ꯁꯦ ꯀꯩ ꯆꯥꯊꯣꯛꯁꯤ ꯂꯨꯄꯥ 10 ꯆꯪꯉꯣꯏ ꯂꯨꯄꯥ 10 ꯊꯥꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯣ ꯁꯤꯒꯤ ꯀꯣꯃꯦꯟꯠꯁꯦ ꯆꯪꯕ ꯌꯥꯗꯦ ꯑꯩꯅ ꯁꯤꯗ ꯌꯦꯡꯕꯗꯗꯤ ꯌꯥꯗꯤ ꯌꯥꯏꯕꯀꯣ ꯑꯩ ꯑꯝꯇꯪꯒ ꯊꯥꯔꯛꯀꯦꯅꯦ ꯂꯤꯡꯛꯁꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯗꯤ ꯍꯧꯖꯤꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄ ꯌꯥꯗꯤ ꯌꯥꯅꯤ ꯁꯤꯗꯤ ꯑꯇꯣꯞꯄꯅꯤ ꯂꯥꯏꯚꯀꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯍꯥꯞ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯌꯦꯡꯒꯦ ꯌꯥꯗꯤ ꯌꯥꯕ ꯑꯩꯅ ꯍꯟꯖꯤꯟ ꯆꯪꯉꯒ ꯑꯩꯒꯤ ꯀꯩꯅꯣꯗ ꯇꯧꯔꯛꯑꯒꯦ ꯀꯣꯃꯦꯟꯗꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯥꯏꯚꯀꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯍꯥꯞꯄꯛꯄ ꯌꯥꯕ꯭ꯔꯥ ꯌꯥꯔ ꯕꯥꯏ ꯒꯥꯏꯁ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯃꯤꯟꯅꯕ ꯊꯥꯔꯠ ꯏꯌꯥꯔꯗ ꯂꯩꯌꯦ ꯑꯩ ꯏꯗꯤꯠ ꯇꯧꯗꯣꯏ I'm a third year MBBS student like view channel channel ꯌꯥꯝ ꯚ꯭ꯌꯨ ꯌꯦꯡꯕ ꯁꯣꯝ ꯆꯥꯟꯅꯈ꯭ꯔꯦ ꯍꯟꯗꯛꯀꯤꯗꯣ ꯑꯁꯤ ꯍꯟꯊꯔꯒ ꯁꯣꯝꯗꯤ ꯑꯁꯦꯡꯕ ꯌꯦꯡꯉꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏ ꯆꯠꯅꯒ꯭ꯔꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯏꯁꯩꯁꯦ ꯁꯛꯇꯤ ꯁꯛꯅꯤꯡꯉꯦ ꯑꯩ ꯍꯩꯇꯕ ꯁꯣꯝꯒꯤ ꯚꯣꯏꯁ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁꯁꯤꯡ ꯃꯔꯛꯇꯒꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯀꯣꯃꯦꯟ ꯂꯤꯡꯛꯇꯣ ꯑꯩ ꯀꯩꯅꯣ ꯍꯥꯞꯆꯔꯒꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯥꯏꯚꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦ AI video hire hapageba link description da hapchagram ne thobra habiting yengbiune kaina 104 jiga sai kana pulap yaw no yaw de live tadi koi monetization on tawa tamare kona tawarsa as ai dp what the thumbnail gay pibam ball ma comment naam to ma ai sunda kan tawle live tagi lap thank you live tagi lap you sinause Adi 42 le hogane 650 yaw I think the ka yes adi somna live ki comment ang para gira income na sila mo link chang ba de na report ka blog ka thumla e tai thumde adu ma'am kan to biro si jai description da half krabane kan link ada habitang check to biro adu koine namsan daga di report ka blog ka thongna wala adu koine nanda bi ta on tang namaga di yaw chaw tang check to biro
ko sem ko duga bro ni thabada pung kaya phau lai pa gi tangam dida ai ayamana ai thengnabudi pai adu teng ko lai to ai te ai gi blue gi bro chimit chok ta bro blue is chimit choi ai ni soy ai kharian chok pai anu so tha ai ni lo close no ya ta bro average doctor gi monthly income se kaya mo gi range ta bro average doctor is MBBS lo bi da ho yam pi policy kun tra da ni fu the kuya ta oira ga government ki permanent ka tara ga di 60 70 di yaw ma the khari di wa ba so line of hang ko tin te ko Manipur ki cut off se kaya mo dino chana haiba ngam de matam chahi chahi du gi ne kwaina wang na phang mi dino kwai last na phang mi du gi mark na mo du ni singa result se result sai jang chu hungry say I'm hungry do you believe in God or are you atheist I say atheist natte ado I believe in God ado kai God no de hanga ai ba khon tang phajagi drama hoi ai atheist natte ai short thajai ai lai thajai ai pung la chaba lai ai kani ai je hoi hojiki maitai deshan ba hindu ju lale sana mai ju lale tawda adugi times ti kitang di chalani external de yeng de ai pung indian thajai ai sana mai jam chatle ma hai su ngam de hoi do ai gi wena di maitai jam se sana mai jam se hena pung de lup chabe hela ta sili chalo pi tamo chagi lai bro kai mathal jage nga thonge hasidi AI study badi sure oh mane AI study badi dune sahi yang dile koi sahi yang dia kano sahi yamdri sahi andak kano taw chalui wa travel license cha ge chalui koi bai mo chalui adu numit tari ni wali cha lag sahi dia ma oi jare koi sak to ga sahi je kitang hura laga hai ge pai tawni 25 plus si kai na gam kana de si hana de no ji pa bi tabi chandra sahi daina ji pa ya isa ngamdabai lai ka pa ngamdabai se life se dum adoga nayak pa ba number chata tahoge doi pagjar le lai se pa pamala ya chapter kan ha dum chang ngamdabai se yamudi problem ne duna andagi je pharaga mana record tawduna mana biro cha chano den ro man chano den sai mana biro ma sai tuna pabjo biro chano phabu so biro meze adana dum wa ba so ana sung ha sum mind fresh taraga nang hana using sum revision sum chalo sum minus bit that auto no we don't bro need check Charlie say mama maram mo em mai hene na papo ngombo je no girlfriend je koi simudi koi kitang ko na matang sa da haja ge hojik yam kan chi ye ta bro need crack tawna taw crack tawna ba 11 joken sa di ka pa si no way asise hadi ngasai 11 joken tawre ba ay haira ki ba 11 joki se ngasai mama ga hang ba yaw ni ina ho jere chalo jere khang ju ka 11 12 ki exam syllabus se katna nang pa de hen ma pa ba thaw yan ta ado nang na practice tawdu ni 11 joki se pa ga answer ki pa ga nang tawdu ya mamang na kai question hang bi hai ba ki pa share ki question adu question do tang sum practice taw wan adu test sum thap adu katna tawdu nang hen yaw de hen ma pa ba thaw yan ta de koi ozana hai bam nei nang bio do 95 question the 95 hen man 85 question 85 question ni answer di la ga mangwa mu di ne extra la pe adu nang na than pa ni nang na than la ni hai adu extra pa ba ma thok yam ta de physics da khara pa ba ma thok ta ko yaw ni bo adu thoina yeng chilo ma thok da nang answer di phasana khang ga de extra du da pesa ka pa nang de ton notification ni sha ka pa bo ni pro no di no mo da yen no mo na yen no mo na nga cha ba ni na gym chat pe di protein de koina cha yen nga da protein phang de oil ska te ni phang ni original is angon da ko man original sing ai mit se gra dum khuja ba nei mani man ne no ne mane am uidi mane am khube am chino ai ni am long man gi ge ni compare ta ura ai long for se mai long for se mai juan se ye ka
ꯁꯛ ꯌꯥꯝ ꯐꯖꯩꯁꯤ ꯀꯩꯅꯣ ꯂꯤꯅꯥꯁꯤ ꯆꯥ ꯑꯝꯇ ꯀꯧ ꯇꯥꯔꯦ ꯂꯤꯅꯥ ꯑꯝꯇ ꯆꯥꯕ ꯈꯣꯡꯖꯔꯥ ꯆꯥꯝ ꯀꯧ ꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯤꯔꯦꯀꯣ ꯈꯣꯝꯗ꯭ꯔꯥꯝ ꯁꯔꯤꯀꯥ ꯈꯣꯝꯗ꯭ꯔꯥꯝ ꯁꯔꯤꯀꯥ ꯀꯩ ꯂꯝꯗꯒꯤꯅꯣ ꯕ꯭ꯔꯗꯔꯁꯤꯡꯁꯦ ꯑꯩꯅ ꯂꯩꯐ꯭ꯔꯥꯛꯄꯝ ꯋꯥꯡꯒꯣꯏꯔꯣꯝꯗꯒꯤ ꯑꯩꯅ ꯁꯣꯛ ꯅꯝꯕꯣꯜꯔꯣꯝꯗꯒꯤ 2024ꯗ ꯖꯦꯅꯤꯝꯁꯀꯤ ꯀꯩꯅꯣ ꯀꯌꯥ ꯑꯣꯏꯈꯤꯒꯦ ꯑꯩ ꯉꯁꯥꯏꯒꯤ 2024ꯒꯤꯗꯣ 570 ꯄ꯭ꯂꯁ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕ 580 ꯍꯥꯏꯗꯤ ꯏꯚꯟ 550 ꯐꯪꯕ ꯃꯤꯕꯨ ꯈꯟꯕ ꯉꯝꯗꯦꯗꯅ ꯍꯟꯗꯛꯀꯤꯗꯤ ꯀꯣꯏꯁꯟ ꯂꯥꯏꯊꯣꯛꯑꯒ ꯌꯥꯝ ꯋꯥꯡꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯝꯇꯪꯒ ꯆꯦꯛ ꯇꯧꯕꯤꯌꯣ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ AIꯒꯤ ꯚꯤꯗꯤꯑꯣꯗ ꯚ꯭ꯌꯨ ꯀꯌꯥꯝ ꯍꯦꯟꯒꯠꯂꯒꯦ 56 ꯈꯔꯗꯤ ꯍꯦꯟꯒꯠꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯈꯤꯇꯪꯒ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯁꯤꯌꯔꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯤꯍꯨꯝꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯑꯕꯦꯝ ꯑꯗꯦ AB ꯃꯉꯥꯡ ꯅꯥꯎꯔꯦꯝ ꯂꯤꯟꯊꯣꯏ ꯁꯥꯄꯝ ꯂꯚꯂꯤ ꯍꯥꯏꯔꯁꯦ ꯃꯣꯃꯤꯌꯣꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯂꯥꯏꯚꯁꯦ ꯁꯥꯡꯃꯟꯈ꯭ꯔꯦ ꯇꯧꯔꯛꯑꯒꯦ ꯌꯥꯝ ꯅꯛꯅꯔꯦ ꯏꯁꯣꯛ ꯀꯥꯏꯋꯥꯏꯗꯅꯣ ꯍꯪꯉꯛꯑꯦ ꯀꯅꯥꯅꯣ ꯈꯨꯟꯗ꯭ꯔꯥꯝ ꯁꯔꯤꯀꯥ ꯏꯁꯣꯛ ꯃꯅꯤꯡ ꯂꯩꯀꯥꯏꯗꯩ ꯁꯔꯤꯀꯥꯅ ꯍꯪꯕꯤꯔꯛꯏꯁꯦ ꯑꯩ ꯏꯁꯣꯛ ꯃꯅꯤꯡ ꯂꯩꯀꯥꯏꯗꯩꯅꯦ ꯁꯔꯤꯀꯥꯁꯦ ꯀꯩ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯕ꯭ꯔꯗꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯥꯏ ꯇꯁꯦꯡꯅ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯕꯩꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯕ ꯍꯥꯏꯇꯥꯔꯦ ꯏꯁꯣꯛ ꯂꯛꯁꯃꯤꯒꯅꯦ ꯏꯁꯣꯛ ꯀꯥꯏꯗꯩꯅꯣ ꯏꯁꯣꯛ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯑꯣ ꯁꯔꯤꯀꯥꯁꯦ ꯂꯩꯃꯣꯝꯗꯒꯤ ꯑꯗꯨꯗꯤ ꯌꯥꯝ ꯊꯤ ꯅꯛꯅꯩ ꯀꯩꯅꯣ ꯅꯣꯡꯃ ꯊꯦꯡꯅꯕ ꯌꯥꯏ ꯃꯁꯛꯇꯤ ꯈꯪꯗꯦꯀꯣ ꯀꯩꯅꯣ ꯂꯩꯃꯣꯝꯗꯤ ꯑꯩꯁꯨ ꯀꯩꯅꯣꯁꯦ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯕ꯭ꯔꯣ ꯍꯥꯟꯅ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯝꯃꯦ ꯌꯥꯝ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯂꯥꯏꯔꯤꯛ ꯎꯕꯒ ꯀꯥꯝꯕ ꯆꯠꯂꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯑꯝꯇꯪꯅꯦ ꯁꯨꯝ ꯑꯦꯛꯖꯥꯝ ꯃꯌꯥꯁꯦ ꯇꯨꯝꯕꯗꯤ ꯌꯥꯝ ꯇꯨꯝꯅꯤꯡꯕꯅꯦꯕ ꯑꯗꯣ ꯐꯖꯅ ꯇꯨꯝꯊꯣꯛꯑꯣ ꯍꯥꯏꯒꯦꯕ ꯑꯩ ꯁꯥꯏꯗꯩ ꯍꯥꯏ ꯐꯖꯅ ꯇꯨꯝꯊꯣꯛꯑꯣ ꯑꯗꯨꯒꯅꯦ ꯆꯥꯅꯤꯡꯕ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯁꯤꯟꯕ ꯅꯠꯇꯕꯀꯣ ꯑꯍꯥꯎꯕ ꯈꯔ ꯈꯜꯂꯒ ꯆꯥꯔꯣ ꯑꯗꯨꯒ ꯑꯉꯥꯡꯅ ꯁꯥꯟꯅꯕꯅꯤ ꯈꯪꯗꯦ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒꯅ ꯉꯥꯏꯍꯥꯛ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯅꯤ ꯈꯪꯗꯦ ꯇꯨꯝ ꯍꯧꯒꯠꯂꯒ ꯍꯌꯦꯡ ꯉꯟꯇꯥ ꯇꯨꯝꯊꯣꯛꯑꯒ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯔꯁꯥꯏꯁ ꯈꯔ ꯇꯧꯔꯒ ꯄꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯦ ꯇꯨꯝꯅꯤꯡ ꯂꯩꯔꯒ ꯀꯩꯅꯣ ꯍꯥꯏꯒꯗꯕ ꯀꯩꯅꯣꯝ ꯈꯜꯂꯝꯕꯅꯦ ꯑꯩ ꯀꯥꯎꯒ꯭ꯔꯦ ꯂꯥꯏꯐꯁꯦ ꯁꯥꯡꯉꯦ ꯄꯨꯡ 1 ꯍꯦꯟꯖꯜꯂꯦ ꯈꯪꯗꯦꯀꯣ ꯄꯨꯡ ꯀꯃꯥꯏꯅ ꯍꯧꯈꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯄꯨꯡ 1 ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨ ꯚ꯭ꯌꯨꯁꯨ ꯌꯥꯝ ꯌꯥꯝꯃꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕꯅꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯌꯥꯝ ꯌꯥꯝꯍꯟꯈ꯭ꯔꯦ ꯑꯗꯨꯗꯤ तुमको क्या करना है ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯈꯤꯁꯤꯔꯣ ꯑꯇꯩ ꯑꯝꯇꯪ ꯁꯨꯝ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯃꯤꯃꯤꯀ꯭ꯔꯤꯁꯦ ꯑꯩ ꯍꯥꯟꯅꯗꯤ ꯌꯥꯝ ꯍꯩꯔꯝꯕꯅꯦ ꯑꯁꯦꯡꯕꯩꯗꯤ ꯐꯖꯅ ꯍꯩꯈꯤꯗ꯭ꯔꯥ ꯀꯩꯒꯤ ꯇꯧꯖꯥꯠꯅꯣ ꯍꯨꯏ ꯀꯩꯅꯣꯝ ꯍꯥꯏꯔꯛꯑꯦ ꯕ꯭ꯔꯗꯔ ꯅꯣꯏ ꯁꯥꯏꯀꯜ ꯊꯧꯕꯗꯣ ꯑꯩꯈꯣꯏ ꯑꯗꯣꯝꯗ ꯅꯣꯡꯃ ꯂꯥꯛꯄꯤꯌꯣ ꯊꯧꯕꯥꯜ ꯑꯇꯣꯞꯄꯔꯣꯝꯗ ꯂꯥꯛꯆꯒꯦ ꯂꯥꯛꯆꯒꯦ ꯅꯣꯡꯃ ꯅꯣꯡꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥ ꯂꯣꯟꯕꯤꯔꯝꯃꯣ ꯆꯥ ꯀꯩꯅꯣ ꯀꯩꯅꯣ ꯑꯍꯥꯎꯕ ꯀꯩꯅꯣꯝꯃ ꯀꯩ ꯍꯥꯏꯁꯤꯒꯦ ꯌꯥꯅꯤ ꯏꯍꯥꯎ ꯍꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯟ ꯐꯖꯅ ꯊꯣꯡꯕꯤꯔꯝꯃꯣ ꯑꯗꯨꯝ ꯌꯥꯅꯤ ꯀꯣꯌꯦꯠꯀ ꯂꯥꯛꯄꯁꯨ ꯌꯥꯏ ꯅꯣ ꯑꯗꯣ ꯂꯥꯏꯐꯁꯦ ꯀꯨꯏꯁꯜꯂꯛꯑꯦ ꯃꯌꯥꯝ ꯑꯁ ꯚ꯭ꯌꯨꯁꯨ ꯃꯌꯥꯝ ꯌꯥꯝꯃꯤ ꯁꯨꯝ ꯊꯥꯅꯤꯡ ꯂꯩꯔꯦ 56 ꯌꯧꯔꯤ ꯑꯩꯗꯤ ꯉꯁꯤꯁꯦ ꯚ꯭ꯌꯨꯁꯦ ꯑꯣꯟꯂꯤ 20-30 ꯃꯨꯛ ꯈꯛꯇꯪ ꯐꯪꯉꯒ ꯂꯣꯏꯒꯗ꯭ꯔꯥ ꯈꯟꯕꯅꯦ 90 ꯍꯦꯜꯂꯝꯃꯦꯕ ꯉꯁꯥꯏ ꯀꯩꯅꯣꯗ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯒꯤ ꯌꯥꯝꯅ ꯋꯥꯡꯅ ꯆꯠꯈ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯑꯗꯣ ꯁꯨꯝ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯀꯩ ꯏꯁꯩꯅꯣ ꯅꯤꯡꯁꯤꯡꯉꯛꯏꯁꯦ ꯏꯁꯩꯁꯦ ꯍꯩꯕ ꯅꯠꯇꯦ ꯑꯩ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄ ꯊꯃꯣꯏ ꯊꯨꯝꯅ ꯄꯥꯜꯂꯔꯦ ꯂꯤꯠꯂꯥꯋꯥ ꯍꯧꯖꯤꯛ ꯇꯟꯖꯥ ꯆꯥꯅ ꯂꯥꯛꯏ ꯅꯪꯒꯤ ꯌꯥꯝꯃꯁꯨ ꯑꯩꯈꯣꯏꯅꯤ ꯉꯁꯥꯏ ꯍꯥꯏꯅꯔꯝꯃꯤꯅꯤꯁꯦ ꯂꯥꯏꯠ ꯁꯦꯠꯇꯤꯡꯁꯤꯅꯅꯦꯀꯣ
ai lại chứ nó tôi quay lại ông thủ Yeah. cái gần lên Sẽ đi cái không dám sẽ cái live khá tôi thà biết rồi ôi em support tao bây giờ tôi live tôi là đúng thà giờ vẫn ngầm ní em đi support em đi support khắp vào lại đã xem cái đó rồi lại xích lại rồi là thà nữa giờ là xí chấm lên là giờ hồi chỉ đi bảo không tay đi bảo không tay xí thì ta biết là người mình phụ nữ phụ mà là nó ta làm một xí đấy còn tôi thấy được nó ta bảo tôi xin tin tôi giống sao xây giờ ông xây thôi sao luôn đi thế là nó sẽ sao luôn kìa cause I get dimple to the cuối rồi đang ngào cái sao rồi cái mong cô ai cái unara gana but that phải nghe sai hăng thì cái send question of word oh ai sai hăng gram này ai không gì Darby extern hăng bio extern song gì extern cái sao thôi xong gì tao update đầu tiên rồi không là thế rồi thằng cái video đó phải dẫn tao cô nó unara cái cô cái gì vậy Nikki bây giờ chắc chắn là cái sẽ là mina muốn này nghe này nghe giờ này lối sum pura apa cái xin xin điều găng xin sao của cái chắc chắn là ai cái unaragana ai cái oiribi mi cái unaragana mi cái oiribi gokul cái unaragana gokul cái oiribi 사다는 그 운나라가나 사다는 이 오이리비 하이 고고 운나라가나 고고 이 오이리비 사다는 그 운나라가나 사다는 이 오이리비 아 가고 운나라가나 가고 이 오이리비 oh baby don't break my heart how to study se kamain tong do no ham ta happy ram par am chang re kana to biro maroi na nangi topic sto kitang tu gai raga kitang tu gai raga macet pa ba ai topic topic ping na pa na bona biro do nungai na pa na boi to biro ai ta ai do hong ni kamai hai din mi gi strategies man te do ko do nang nungai ba khalo do tension ngum lei biro ga di how chaba am ta sala ga tum do na di tension kitang dian chaba pa ma ga dian do ma tum ma ni nungai na ba khalo nungai na ba chaba ko do exercise kang to bo dum nungai đấy sai rồi đấy cái sai mà ta hay cái có tháp là dù yam baru ba puanam hay giờ su ko you know chút rồi AI na sin ba hai je ko amor adum AI gi AI bu to ko min ju adum hai bu thing na ni AI na AI je mating pang na ni he na efficient oi na ne ro mo chin na na te smai hai ga cha ta hai di mi connection je AI ni sa pi bang mo khoina mi ma dagi minung si boy ro thauja loi ro service ima gi seba du AI robot amna to da ko kisu phang we cannot get that thing from that AI from that robot but human connection mi ma da seba ta mi ma da social element ni akhoi social element na koi yes we need human beings sina dum yam kana kama hai dum AI na prashin ni abaje mi thaja ba dai no da di yam kan lai dai do do bro think ka tharo ke ai do te mo hum lak thare ado te mo ma jai pressure da thar te ko chai chu da ba ai chai chu de ba ha mi pressure thar da nai thar drop chai hum bra ma ha le cha ne ma so para kaure bai se brother ai adum kau da no adum ba bio handan adum exam nung da khangam bane enu ra kan da pa na ba ai yam to have lei ma no ai pa na ba le kau na ba lei da na pharam ne milky je hanga ma ai yu ni ga sai ai yu 3 times cái tiệm to khanje em rất là cũng phi cái xe nó hiện được sao cái sau gần brother cái của phát biểu sau chỉ đi hỏi nhau mình ta kêu là đi à nó hay cái đó ông quỳ rồi cái Hawaii đi kêu mà cái gì khá sang ở đúng 10 years cũng bao nhiêu ba cái gì
ꯑꯗꯨꯝ ꯑꯣꯏꯔꯝꯃꯣꯏ 35 ꯌꯔꯗ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨꯝ ꯁꯤ ꯀꯣꯏꯁꯟꯁꯤꯃꯗꯤ NCERT ꯃꯄꯥꯟ ꯃꯥꯜꯂꯤꯗ ꯍꯥꯏꯕꯗꯣ ꯏꯁꯥꯅ ꯑꯗꯨꯝ ꯀ꯭ꯔꯣꯁ ꯇꯧꯁꯟꯈ꯭ꯔꯒ ꯈꯟꯗꯣꯛꯑ ꯊꯝꯈꯤꯕ ꯌꯥꯏꯗ ꯉꯝꯃꯤꯉꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗꯤ ꯌꯥꯏ ꯑꯗꯣ ꯕꯥꯏꯑꯣꯗꯤ ꯍꯣꯏ ꯀꯩꯁꯨꯕꯨꯗꯤ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯏ ꯌꯥꯝ ꯀꯨꯞꯅꯁꯨ ꯌꯦꯡꯁꯤꯜꯂꯨ ꯑꯗꯣ ꯀꯣꯏꯁꯟ ꯍꯣꯠꯄꯗꯨꯅ ꯃꯔꯨ ꯑꯣꯏꯔꯦꯗ ꯕꯥꯏꯑꯣꯒꯤꯗꯤ ꯍꯣꯏ NCERTꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯔꯣ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯕꯦꯁ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯅꯤ ꯃꯇꯨꯡ ꯀꯧꯕ 27ꯗꯤ ꯁꯨꯗ꯭ꯔꯤꯍꯦ 26 ꯁꯨꯗ꯭ꯔꯤ ꯑꯩꯀꯣ ꯑꯗꯨꯃꯛꯇꯤ ꯍꯥꯏꯃꯟꯕ ꯊꯣꯛꯀꯅꯤꯅ 26 ꯁꯨꯗ꯭ꯔꯤꯍꯦ ꯀꯦꯝ ꯂꯥꯛꯑꯣ ꯑꯗꯨꯝ ꯊꯥꯖꯔꯅꯤ ꯑꯩ ꯅꯥꯇꯣꯟꯗ ꯏꯪꯉꯛꯄꯤꯔ ꯑꯗꯨ ꯃꯌꯥꯝ 26 27ꯗꯤ ꯍꯥꯏꯃꯟꯕ ꯊꯣꯛꯀꯅꯤ 26 ꯁꯨꯔꯛꯑꯅꯤ ꯈꯜꯂꯦ ꯑꯗꯨ ꯁꯨꯗ꯭ꯔꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯆꯍꯤ 10 ꯌꯪ ꯂꯥꯎꯕ ꯄꯥꯈꯪꯅꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯅꯣꯏꯒꯤ ꯁꯦꯅꯤꯌꯔ ꯃꯅꯤ ꯃꯇꯨꯡ ꯀꯧꯕ ꯃꯅꯤ ꯃꯇꯨꯡ ꯈꯪꯕ ꯈꯪꯗꯦ ꯃꯅꯤ ꯃꯇꯨꯡꯗꯤ ꯍꯣꯏ ꯄꯣꯏꯔꯦꯅ ꯈꯪꯗꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯌꯥꯎꯔꯝꯗꯧꯗꯤ ꯃꯥꯟꯗꯦ ꯃꯅꯤ ꯀꯩꯅꯣ ꯑꯣꯏꯖꯥꯠꯂꯣ ꯗꯣꯛꯇꯔ ꯔꯤꯝꯁ ꯑꯣꯏꯖꯥꯔꯣ ꯔꯤꯝꯁꯀꯤ ꯑꯣꯏꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯅꯤ ꯃꯇꯨꯡ ꯇꯥꯗꯤ ꯑꯩꯈꯣꯏ ꯕꯦꯁ ꯑꯅꯤꯁꯤꯗ ꯃꯅꯤ ꯃꯇꯨꯡ ꯑꯝꯇ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤꯅꯅꯦ ꯋꯥꯍꯩ ꯉꯁꯤꯕꯨꯗꯤ ꯂꯥꯏꯚꯄꯨꯗꯤ ꯌꯦꯡꯉꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯌꯥꯔꯤꯉꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯄꯥꯎꯁꯦ ꯌꯥꯔꯤꯉꯩ ꯌꯦꯡꯗꯕ ꯐꯩ ꯄꯥꯎ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯇꯦꯟꯁꯟ ꯌꯥꯝ ꯄꯤꯌꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯌꯥꯅꯤꯗ ꯁꯤꯗꯤꯀꯣ ꯁꯣꯅꯤꯀꯥꯒꯤꯁꯨ ꯑꯗꯨꯝ ꯆꯠꯄ ꯌꯥꯅꯦꯕ ꯐꯖꯅ ꯑꯗꯨꯝ ꯖꯁ ꯀꯃꯥꯏ ꯍꯥꯏꯅꯤ ꯃꯔꯨꯑꯣꯏꯕ ꯈꯔ ꯑꯩꯅ ꯍꯥꯟꯅ ꯈꯪꯈꯤꯕꯈꯩꯗꯤ ꯑꯗꯨ ꯑꯦꯛꯖꯥꯝ ꯅꯛꯁꯜꯂꯛꯑꯗꯤꯅꯦ ꯑꯩꯅ ꯈꯪꯈꯤꯕꯗꯩ ꯑꯗꯨꯁꯨ ꯁꯨꯀꯥꯎ ꯀꯥꯎꯗꯅꯕ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯕꯤꯔ ꯐꯖꯅ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯅꯛꯁꯜꯂꯗꯤ ꯑꯅꯧꯕ ꯌꯦꯡꯕꯁꯤꯗꯤ ꯀꯩꯝ ꯀꯥꯟꯅꯗꯦꯅ ꯈꯜꯂꯦ ꯅꯠꯇ꯭ꯔꯦꯗ ꯔꯦꯗꯤꯑꯣꯂꯣꯖꯤꯁꯦ AIꯅ ꯍꯦꯟꯅ ꯍꯩꯔꯅꯤ ꯍꯥꯏꯌꯦ ꯀꯣꯟꯗꯤ ꯍꯩꯕꯒꯤꯗꯤ AIꯅ ꯂꯣꯏ ꯍꯦꯜꯂꯅꯤ ꯁꯨꯝ ꯍꯥꯏꯗꯤꯀꯣ ꯌꯦꯡꯕꯒꯤ ꯄꯣꯠꯁꯤꯗꯤ AIꯅ ꯑꯗꯨꯝ ꯍꯩꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯍꯩꯅꯤꯕꯀꯣ ꯑꯗꯨ ꯆꯠꯇꯤ ꯃꯥꯟꯅꯩ ꯅꯪ ꯒꯨꯒꯜꯗ ꯁꯔꯆ ꯇꯧꯔꯝꯃꯤꯗꯨꯗꯤ ꯑꯗꯨꯝ ꯁꯤꯌꯥꯟ ꯇꯧꯔꯒ ꯍꯥꯏꯕ ꯍꯣꯏ ꯑꯩꯅ ꯑꯩꯒꯤ ꯔꯦꯗꯤꯑꯣꯒ꯭ꯔꯥꯐꯇ ꯌꯦꯡꯍꯜꯂꯒ ꯃꯥꯅ ꯗꯥꯏꯒꯅꯣꯁꯤꯁ ꯄꯤꯕ ꯉꯝꯕꯨꯗꯤ ꯉꯝꯅꯤ ꯑꯗꯣ ꯄꯦꯁꯦꯟꯒꯤ ꯀꯝꯄ꯭ꯂꯥꯏꯟꯁꯅꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯗꯤ ꯑꯁꯦꯡꯕꯩꯅꯦ ꯗꯣꯛꯇꯔ ꯍꯣꯏ ꯍꯥꯏꯁꯦ ꯗꯣꯛꯇꯔ ꯅꯪꯁꯨ ꯍꯩꯅꯤ ꯑꯩꯁꯨ ꯍꯩꯅꯤ ꯃꯥꯁꯨ ꯍꯩꯅꯤ ꯍꯤꯗꯥꯛ ꯏꯕꯗ ꯂꯣꯏ ꯍꯩꯅꯤꯕ ꯗꯣꯛꯇꯔꯅ ꯈꯦꯠꯅꯔꯤꯁꯦ ꯄꯦꯁꯦꯟꯅ ꯊꯥꯖꯍꯟꯕ ꯄꯦꯁꯦꯟ ꯀꯝꯄ꯭ꯂꯥꯏꯟꯁꯇꯨꯅꯦꯕ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯔꯦꯗꯤꯑꯣꯂꯣꯖꯤꯁꯀꯤꯗꯤ ꯊꯣꯏꯅ ꯂꯩꯇꯦꯕꯗꯤ ꯈꯜꯂꯝꯕ ꯌꯥꯏꯀꯣ ꯑꯗꯣ ꯃꯥꯁꯨ ꯌꯥꯝ ꯆꯥꯎꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯁ꯭ꯀꯣꯞ ꯂꯩꯇ꯭ꯔꯒꯕꯨ ꯍꯧꯖꯤꯛ ꯔꯦꯗꯤꯑꯣꯂꯣꯖꯤꯁꯅ ꯇꯣꯞ ꯇꯥꯔ ꯆꯦꯟꯈꯤꯗ꯭ꯔꯥꯅꯦ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤ ꯁ꯭ꯇ꯭ꯔꯦꯁꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯨꯝꯕ ꯆꯥꯕ ꯑꯦꯛꯁꯔꯁꯥꯏꯁ ꯉꯥꯛ ꯇꯧꯕ ꯇꯨꯝꯕ ꯆꯥꯕ ꯍꯥꯏꯁꯦ ꯌꯥꯝ ꯆꯥꯕ ꯅꯠꯇꯦꯕꯀꯣ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯟ ꯆꯥꯏ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯌꯦꯟ ꯑꯇꯥꯎꯕꯅꯤ ꯈꯪꯗꯦ ꯑꯊꯣꯡꯕꯅꯤ ꯈꯪꯗꯦ ꯑꯉꯧꯕꯅꯤ ꯈꯪꯗꯦ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯁꯩ ꯇꯥꯕ ꯇꯨꯝꯕꯁꯤ ꯃꯦꯟ ꯑꯗꯨꯒ ꯁꯨꯝ ꯀꯣꯏꯊꯣꯛꯄ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯉꯥꯡ ꯁꯥꯟꯅꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯉꯥꯡ ꯁꯥꯟꯅꯕ ꯕ꯭ꯔꯗꯔ ꯄꯣꯏꯔꯩꯒꯤ ꯈꯨꯅꯣꯛꯁꯤꯅꯦ ꯅꯩꯔꯤꯁꯦ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯚ ꯊꯥꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯕ꯭ꯔꯗꯔ ꯑꯅꯤ ꯁꯤ ꯃꯊꯪꯗꯗꯤ ꯕ꯭ꯔꯗꯔ ꯔꯣꯕꯤꯟꯁꯟꯁꯨ ꯌꯥꯎꯍꯟꯕꯤꯌꯨ ꯁꯤ ꯍꯥꯏꯔꯕ ꯕ꯭ꯔꯣꯁꯦ ꯍꯟꯗꯛ ꯐ꯭ꯔꯦꯁꯔꯁꯇ ꯕ꯭ꯔꯣ ꯑꯩ ꯍꯟꯗꯛ ꯊꯥꯗꯣꯏꯅꯦ ꯕꯥꯏꯑꯣꯗꯤ ꯑꯗꯨꯝ ꯄꯥꯔꯦ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤꯗꯤ ꯐꯨꯒꯠꯄ ꯑꯩ ꯉꯝꯗ꯭ꯔꯦ ꯐꯤꯖꯤꯛꯁ ꯌꯥꯝ ꯀꯦꯃꯤꯁꯇ꯭ꯔꯤꯁꯦ ꯀꯟꯅ ꯏꯁꯥꯅ ꯃꯊꯥ ꯉꯝꯗ꯭ꯔꯦ ꯁꯥꯖꯜꯂꯨꯔꯅꯨ ꯈꯜꯂꯒꯗꯤ ꯃꯊꯥ ꯁꯥꯖꯟꯕ ꯅꯪꯉꯝꯕ ꯆꯦꯞꯇꯔꯉꯩꯗꯣ ꯑꯗꯨ ꯄꯥꯔꯒ ꯑꯗꯨꯗꯪ ꯁꯣꯏꯗꯅꯕ ꯍꯣꯠꯅꯔꯣ ꯅꯪꯒꯤ ꯕꯦꯁ ꯂꯦꯚꯦꯜ ꯄꯤꯔꯣ ꯁꯤꯡꯒꯜꯔ ꯍꯪꯉꯤꯕ ꯀꯣꯏꯁꯟꯗꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯌꯨ ꯑꯩꯗꯤ ꯁꯤꯡꯒꯜꯗꯤ ꯅꯠꯇ꯭ꯔꯦ ꯑꯩꯁꯨ ꯍꯥꯏꯗꯣꯛꯑꯔꯣꯏ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯩ ꯑꯦꯛꯁꯄꯣꯖ ꯈꯪꯅꯕ ꯇꯧꯖꯔꯣꯏ ꯑꯃꯗꯤ ꯂꯩꯌꯦ ꯑꯗꯨ ꯀꯣꯟꯅ ꯐꯖꯅꯗꯤ ꯍꯥꯏꯔꯒꯦ ꯑꯩ ꯈꯪꯅꯕꯗꯤ ꯂꯩꯗꯤ ꯂꯩ ꯑꯩꯁꯦ ꯍꯥꯏꯗꯣꯛꯈ꯭ꯔꯁꯤꯔ ꯍꯥꯏꯔꯣꯏꯒꯦꯗ ꯕ꯭ꯔꯣ ꯑꯩꯒꯤꯗꯤ ꯀꯅꯥꯅ ꯁꯤꯡ ꯍꯥꯏꯗꯣꯛꯆꯔꯣꯏ ꯌꯥꯗꯣꯏꯅꯣ ꯑꯩꯅ ꯀꯥꯏꯗꯒꯤ ꯑꯩ ꯁꯤꯅꯤ ꯍꯥꯏꯔꯛꯇꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯗꯤ ꯑꯩ ꯁꯤꯅꯤ ꯍꯥꯏꯔꯛꯇꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯗꯤ ꯉꯁꯤ ꯐꯥꯎꯗꯤ ꯁꯤꯅꯤ ꯍꯤꯡꯉꯤ ꯍꯥꯏꯕ ꯍꯥꯏꯗꯣ ꯑꯩ ꯁꯤꯅꯤ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯉꯁꯤ ꯐꯥꯎꯗꯤ ꯍꯤꯡꯉꯤ ꯍꯥꯏꯕ ꯕ꯭ꯔꯣ ꯃꯦꯟꯇꯦꯜꯂꯤ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯅꯅꯕ ꯀꯩꯀꯩ ꯇꯧꯒꯦ ꯃꯦꯟꯇꯦꯜꯂꯤ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯅꯕ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯣꯏꯊꯣꯛꯄ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯑꯍꯥꯎꯕ ꯆꯥꯕ ꯃꯇꯝ ꯆꯥꯅ ꯇꯨꯝꯕ ꯃꯇꯝ ꯆꯥꯅ ꯍꯧꯒꯠꯄ ꯑꯩꯒꯤꯅꯤꯀꯣ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤꯅꯦ ꯑꯩ ꯌꯥꯝ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯌꯥꯝ ꯂꯩꯔꯀꯥꯟꯗ ꯇꯦꯟꯁꯟꯒꯨꯝꯕ ꯌꯥꯝ ꯋꯥꯡꯉꯀꯥꯟꯗ ꯕ꯭ꯂꯣꯛ ꯅꯝꯃꯒ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯩ ꯑꯩꯒꯤ ꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯉꯣꯟꯗ ꯁꯥꯏ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯥꯎꯟ ꯇꯧꯕꯗꯣ ꯆꯪꯉꯣꯏꯁꯦ
ꯂꯥꯏꯐ ꯁꯣꯂꯨꯁꯟ ꯁꯣꯂꯨꯁꯟ ꯏꯁꯜꯂꯖꯗꯤ brother hoje faneiro oiro oh faneiro foi haldanga hojanga thama thank you so much everyone abi laga bagi do sai sotyam sangi ai single natra haiba natre ai khangnaba ma leire Jennings hostel fee kya hogi Jennings hostel ki se hostel ne mande no fee ki lising ani oiba kan tawne duga koi gina hostel fee lising ani ga chahum duga songina lising ani ga changa chaba khatani ko to lei bagi ko pai nati pati ganda oi no ai kale laptop ki wall paper lecture kar ge ko ga mo em deni se see you last way or na Siu Rosan jalo. Nanti Rosan dina cek ba. Receive jalo sih receive bro ising liters kya jagino ising yang tu hayum ising tak cek sana. Atau mata mana? Ising hai ka ising lay ising silo hai terus hai di kau. ising je ai di mana di liter di hele ising yam thapio ising yam thapujina khoi yam thapani yam kan thapujina phate ko maximum adum 3 liters thapio du tasing masina laina kaya lakadaba dagi dum kan ngame tasing neglect to bulai thabak chili ni kan ising thak adi kona masada ana ba nuai tablera kan da pesa changbu hele da ihong bai tar ihong ba pesa yam chang da ba yumda ga lai tare dum free da dum isana limjara thak ba second yai ko silam hangi ko oi to misle bro ngang machana blood cancer na primary se kai di ta habiyo ai cousin mana ya genetics oi galle ne khan da genetics shemel kai an kamano ml cũng là thì không để em mà genetics ngang gì genetics oi doi adi mama da na ni have the idea ba genetics magi any parent ani gi gen to to kana asna export to ba express to ko adu oi ka le ya recessive gene hai da no bro results islands bro program hai bro puri ka tani ya hai oh how results island sem da sang ni sai india am kan sang ni hai dai da bro angang masa sure results bro rabi ni se class bro ai jo ai loi ba chai duri tha de ba ai ka sa sai na ha kan ne ba ai ni thai ga no bo khalak de ba mayam na thanai chu tham ne sem gi ai delhi da phana kuina lai ba Anstras college da tamam mi ba tha mu class ya me du thola ga ai matam du nu cha chu no ai ta ba ai do yum da thola ga kai do na khang du gi tha gi ne ba ni tha re du chai ni pra tha da ba cha mani ai class yaw de pa na cha chu cha te class ka bang to lai adai to ya mana adu matam Sinna hajin Robertson ai gya hostel gi Robertson ai ga hostel oh Robertson as du we mai to ngai bo chau le dum tha re du ga ma kha tar ko no khai bai han mai dum chwa tha da cha na ko to ka ai class ka bang to chat ai pe ka ta chalo re ndar on du ga second ki dum ai 543 phang dum di kallen lai ha ma da 100 du ga ko tha ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯒꯗꯤ ꯀꯃꯟ ꯅꯣꯂꯦꯖ ꯍꯥꯏꯔꯒꯗꯤꯀꯣ ꯀꯦꯟꯁꯔꯒꯤ ꯔꯤꯛꯁ ꯐꯦꯛꯇꯔꯁꯦ ꯃꯣꯗꯤꯐꯥꯏꯕꯜ ꯅꯟ ꯃꯣꯗꯤꯐꯥꯏꯕꯜ ꯑꯅ ꯑꯩꯈꯣꯏꯅ ꯍꯣꯡꯗꯣꯛꯄ ꯉꯝꯗꯕ ꯈꯔ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯍꯣꯡꯗꯣꯛꯄ ꯉꯝꯕꯁꯦ ꯆꯤꯟꯖꯥꯛ ꯍꯥꯏꯔꯒꯗꯤ ꯐꯥꯏꯕꯔꯁꯀꯨꯝꯕ ꯆꯥꯕꯁꯤꯅꯅꯦ ꯀꯣꯂꯣꯟ ꯀꯦꯟꯁꯔꯗꯒꯤꯗꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯦꯕ ꯌꯥꯝꯅ ꯑꯗꯨꯒ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯕꯤꯗꯕ ꯇꯣꯕꯦꯀꯣ ꯀꯩꯀꯥ ꯆꯥꯗꯕ ꯆꯨꯔꯨꯞ ꯀꯩꯀꯥ ꯊꯛꯇꯕ ꯑꯗꯨ ꯕ꯭ꯂꯗ ꯀꯦꯟꯁꯔꯒꯤ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯍꯥꯏꯕ ꯗꯤꯚꯥꯏꯁ ꯀꯦꯟꯁꯔ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯐꯥꯏꯕꯔ ꯆꯥꯕꯁꯤ ꯒꯠꯀꯤ ꯍꯦꯜꯊꯀꯤ ꯌꯥꯝ ꯐꯔꯦ ꯐꯥꯏꯕꯔ ꯌꯥꯝ ꯆꯥꯕꯁꯤꯅ ꯑꯗꯨꯒ ꯍꯦꯜꯗꯤ ꯑꯦꯛꯁꯔꯁꯥꯏज ꯇꯧꯕꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯑꯦꯛꯁꯔꯁꯥꯏज ꯑꯗꯨꯝ ꯑꯦꯅꯤ ꯂꯥꯏꯅꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯗꯤꯖꯤꯖ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯌꯨ ꯊꯛꯇꯕ ꯆꯨꯔꯨꯞ ꯊꯛꯇꯕ ꯑꯦꯛꯁꯔꯁꯥꯏज ꯇꯧꯕ ꯑꯩꯈꯣꯏꯅ
ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯁꯤꯗ ꯑꯗꯨꯝ ꯇꯥꯏ ꯏꯁꯥꯅ ꯆꯦꯛꯁꯤꯟꯖꯔꯤꯈꯩꯗꯤ ꯑꯗꯨꯝ ꯌꯥꯝ ꯕꯦꯁ ꯀꯨꯞꯅꯗꯤ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯀꯨꯞꯅꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯈꯔꯗꯨꯅꯤ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯑꯗꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯐꯤꯜꯗ ꯇꯥꯔꯛꯄꯒꯗꯤ ꯍꯦꯛꯇ ꯃꯥꯟꯗꯤ ꯃꯥꯟꯅꯗꯕꯖꯥꯠꯅꯤ ꯐꯥꯔꯁ ꯏꯌꯔꯗ ꯇꯥꯛꯈꯤꯕ ꯁꯦꯀꯦꯟ ꯏꯌꯔꯗ ꯍꯥꯏꯈꯤꯕꯗꯨꯒ ꯍꯧꯖꯤꯛ ꯐꯥꯏꯅꯦꯜ ꯏꯌꯔꯗ ꯍꯥꯏꯕꯁꯨ ꯃꯥꯟꯅꯔꯛꯇ꯭ꯔꯦꯕ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯕꯦꯁꯤꯛ ꯈꯔ ꯇꯝꯕꯤꯕ ꯈꯔ ꯍꯧꯖꯤꯛ ꯈꯔꯗꯤ ꯑꯗꯨꯝ ꯆꯦꯟꯖ ꯈꯔꯗꯤ ꯂꯩ ꯍꯥꯏꯗꯤ ꯈꯨꯗꯝ ꯂꯥꯏꯔꯤꯛꯅ ꯍꯌꯦꯡ ꯆꯥꯎꯔꯛꯑꯒ ꯈꯪꯅꯤ ꯍꯥꯏꯗꯅ ꯆꯨꯝꯗꯤ ꯑꯗꯨꯝ ꯆꯨꯝꯃꯦ ꯍꯌꯦꯡ ꯆꯥꯎꯔ ꯍꯩꯖꯅꯤ ꯍꯥꯏꯗꯅ ꯈꯤꯇꯪ ꯑꯇꯣꯞꯄ ꯑꯦꯡꯒꯜ ꯑꯃ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯔꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟꯁ ꯍꯥꯏꯒꯗ꯭ꯔꯥ ꯐꯖꯅ ꯍꯩ ꯔꯥ ꯚꯤꯇꯥꯃꯤꯟ ꯁꯤ ꯍꯩ ꯔꯥ ꯆꯥꯕ ꯕꯦꯂꯦꯟꯁ ꯈꯣꯠꯄ ꯗꯥꯏꯠ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯨꯝ ꯍꯩ ꯆꯥꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯉꯥꯛꯊꯣꯛꯄꯒꯤ ꯆꯞ ꯆꯥꯅ ꯁꯤꯃꯧꯅ ꯍꯦꯛꯇ ꯉꯥꯛꯊꯣꯛꯄ ꯉꯝꯕꯅꯦ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯀꯩꯀꯩ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯗꯨꯝ ꯐꯅꯕ ꯍꯣꯠꯅꯕꯤꯕ ꯅꯥꯇꯣꯟꯗ ꯏ ꯇꯥꯕ ꯍꯥꯏꯗꯤ ꯅꯥꯍꯤ ꯇꯥꯕ꯭ꯔꯣ ꯅꯥꯍꯤ ꯇꯥꯕ ꯍꯥꯏꯗꯤ ꯅꯥꯍꯤ ꯇꯥꯕꯁꯦ ꯃꯌꯥꯝ ꯂꯩ ꯁꯤꯡꯂꯤ ꯄꯣꯛꯈꯥꯏꯕꯒ ꯃꯅꯨꯡꯗ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯍꯣꯠꯇꯠꯂꯨꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯁꯥꯏꯅꯁ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯁꯨ ꯈꯔ ꯂꯩꯒꯟꯕ ꯌꯥꯎꯋꯦ ꯁꯤ ꯁꯥꯏꯅꯁꯁꯤ ꯃꯅꯨꯡꯒꯤꯁꯤꯗ ꯁꯔꯨ ꯅꯥꯇꯣꯟ ꯁꯔꯨ ꯈꯣꯏꯕꯒꯨꯝꯕ ꯑꯗꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯈꯣꯏꯗ ꯀꯟꯅ ꯅꯥꯇꯣꯟ ꯑꯩꯈꯣꯏꯒꯤ ꯅꯥꯇꯣꯟ ꯁꯦꯡꯗꯣꯛꯄꯗ ꯀꯟꯅ ꯀꯥꯝꯕ ꯈꯣꯠꯄ ꯑꯗꯨꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯁꯨ ꯄꯤꯛꯉꯩꯗꯤ ꯌꯥꯝ ꯇꯥꯔꯝꯃꯦꯕꯀꯣ ꯑꯗꯨ ꯆꯥꯎꯔꯛꯑꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯗꯣꯛꯇꯔꯒꯨꯝꯕ ꯈꯔꯗꯤ ꯇꯥꯅꯤ ꯌꯥꯝ ꯇꯣꯏꯅ ꯇꯥꯔꯒꯗꯤ ꯗꯣꯛꯇꯔꯒꯨꯝꯕ ꯇꯥꯟꯅ ꯊꯣꯛꯄꯤ ꯑꯗꯨꯝ ꯀꯩꯀꯩ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯕ ꯑꯣꯏꯔꯣ ꯀꯩꯀꯩ ꯂꯥꯏꯌꯦꯡ ꯐꯅ ꯆꯠꯊꯕ ꯌꯥꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯆꯠꯊꯔꯒ ꯑꯗꯨꯝ ꯑꯗꯨꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯊꯕꯤ ꯂꯥꯏꯐꯁꯨ ꯑꯩꯈꯣꯏ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯔꯣꯕꯤꯟꯁꯟꯁꯨ ꯌꯥꯎꯍꯜꯂꯛꯑꯒꯦ ꯔꯣꯕꯤꯟꯁꯟ ꯌꯥꯎꯍꯜꯂꯣ ꯍꯥꯏꯒꯤꯗꯥꯏꯅꯦ ꯃꯊꯪ ꯌꯥꯔꯗꯤ ꯃꯨꯛꯕꯥꯡ ꯑꯗꯣ ꯑꯣꯏꯅ ꯇꯧꯔꯁꯤ ꯆꯍꯤꯁꯦ 25 ꯁꯨꯔꯦ ꯇꯪꯈꯥꯏ ꯊꯤꯕꯤꯗ ꯑꯅꯤꯅꯤ ꯖꯤꯕꯤꯁꯦ ꯑꯩꯈꯣꯏ 13 ꯃꯈꯥꯏꯔꯣ ꯅꯠꯇꯦ 13 ꯃꯈꯥꯏ ꯅꯠꯇꯦ 12 ꯃꯈꯥꯏ ꯍꯦꯄꯥꯇꯣꯃꯦꯒꯥꯂꯤ ꯅꯥꯕ ꯑꯃ ꯃꯅꯥ ꯃꯁꯤꯡ ꯍꯦꯟꯅ ꯆꯥꯎꯗꯅ ꯍꯥꯏꯔꯛꯑꯦ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯌꯥꯝ ꯆꯥꯎꯊꯣꯛꯄ ꯅꯠꯇ꯭ꯔꯥ ꯍꯦꯄꯥꯇꯣꯃꯦꯒꯥꯂꯤ ꯍꯥꯏꯁꯤꯗꯤ ꯂꯥꯏꯅꯥꯃꯛꯇꯤ ꯅꯠꯇꯦꯕꯀꯣ ꯁꯤꯝꯇꯝꯁ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯀꯩꯗꯧꯕꯒꯤ ꯍꯦꯄꯥꯇꯣꯃꯦꯒꯥꯂꯤꯁꯦ ꯀꯩꯗꯧꯕꯩ ꯅꯥꯗꯣꯏꯅꯣ ꯍꯥꯏꯕ ꯑꯃ ꯑꯉꯥꯡꯗꯗꯤ ꯀꯩꯅꯣꯁꯦ ꯍꯦꯄꯥꯇꯣꯃꯦꯒꯥꯂꯤꯁꯦ ꯃꯦꯜ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯀꯩꯅꯣꯗꯁꯨ ꯁꯣꯛꯄ ꯌꯥꯏꯕꯀꯣ ꯍꯥꯏꯗꯤ ꯁꯤꯀꯜ ꯁꯦꯜ ꯑꯦꯅꯤꯃꯤꯌꯥ ꯂꯩꯕꯒꯨꯝꯕꯗ ꯑꯗꯒꯤ ꯃꯦꯂꯦꯔꯤꯌꯥ ꯅꯥꯔꯁꯨ ꯊꯣꯛꯄ ꯌꯥꯏꯕꯀꯣ ꯑꯗꯣ ꯀꯩꯒꯤꯅꯣ ꯀꯨꯞꯅꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯃꯥꯗꯣ ꯃꯥꯒꯤ ꯑꯟꯗꯔꯂꯥꯏꯟ ꯀꯣꯁꯇꯣ ꯀꯩꯅꯣ ꯈꯪꯗꯕꯅꯤꯀꯣ ꯑꯗꯣ ꯏꯆꯝ ꯆꯝꯅ ꯄꯦꯊꯣꯂꯣꯖꯤꯒꯤ ꯑꯟꯗꯔꯂꯥꯏꯟ ꯄꯦꯊꯣꯂꯣꯖꯤꯗꯣ ꯀꯩꯅꯣ ꯈꯪꯗꯕꯅꯤ ꯀꯣꯏꯁꯟꯁꯦ ꯇꯞꯅ ꯇꯞꯅ ꯀꯝꯄ꯭ꯂꯦꯛꯁ ꯇꯞꯅ ꯑꯣꯏꯁꯜꯂꯦ ꯇꯞꯅ ꯇꯞꯅ ꯀꯣꯏꯁꯟꯁꯦ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯑꯦꯕꯤꯂꯤꯇꯤ ꯇꯦꯁ ꯇꯧꯁꯜꯂꯛꯄ ꯃꯥꯜꯂꯦ ꯁꯤ ꯁ꯭ꯂꯤꯞ ꯀꯩꯅꯣ ꯇꯧꯋꯦ ꯁ꯭ꯂꯤꯞ ꯇꯨꯝꯕꯗ ꯃꯥꯡꯅꯕꯗꯣ ꯇꯧꯕꯩ ꯇꯥꯏꯞꯇ ꯄꯦꯔꯥꯂꯥꯏꯁ ꯇꯧꯕꯩ ꯇꯥꯏꯞꯇ ꯁꯤ ꯁꯤꯃꯗꯤ ꯀꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯇꯧꯈ꯭ꯔꯕꯅꯦꯕ ꯇꯨꯝꯕꯗ ꯑꯩꯈꯣꯏ ꯅꯝꯕꯒ ꯍꯥꯏꯗꯣ ꯑꯗꯣ ꯁꯝꯇꯥꯏꯝ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏ ꯇꯨꯝꯃꯤꯅ ꯑꯋꯦꯛ ꯇꯧꯔꯛꯄꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕ꯭ꯔꯦꯟ ꯑꯁꯦꯡꯕꯗꯤ ꯐꯨꯜ ꯈꯔ ꯑꯃꯗꯤ ꯊꯕꯛ ꯇꯧꯔ ꯂꯩꯅꯤ ꯈꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯤꯌꯁꯅꯦꯁꯇꯣ ꯑꯗꯨꯗꯤ ꯄꯨꯔꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯣꯏꯅꯦꯕ ꯇꯨꯝꯕꯗ ꯏꯁꯥꯅ ꯏꯁꯥ ꯈꯪꯖꯕꯗꯨꯗꯤ ꯇꯨꯝꯃꯒ ꯇꯨꯝꯃꯤꯉꯩꯗꯤ ꯈꯔ ꯄꯣꯊꯥꯗꯣꯏꯅꯤꯅ ꯑꯗꯨ ꯉꯁꯥꯏꯒꯤ ꯁꯝꯇꯥꯏꯝꯁ ꯕꯣꯗꯤ ꯑꯇꯩꯁꯦ ꯂꯣꯏꯅ ꯄꯣꯊꯥꯔꯒ ꯂꯩꯒꯗ ꯑꯩꯒꯤ ꯏꯁꯥ ꯏꯊꯟ ꯑꯗꯨꯒꯤ ꯏꯁꯥ ꯏꯊꯟ ꯈꯪꯖꯅꯕꯒꯤ ꯑꯗꯨꯒꯤ ꯄꯥꯠꯇꯣ ꯈꯤꯇꯪ ꯑꯦꯋꯦꯛ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯇꯩꯁꯤꯗꯤ ꯄꯪꯊꯔꯒ ꯂꯩꯔꯝꯕꯗ ꯑꯗꯨꯒꯨꯝꯕꯗ ꯇꯧꯒꯟꯕ ꯁꯤꯃꯗꯤ ꯑꯩ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯑꯩ ꯐꯖꯅ ꯈꯪꯗꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯄꯨꯗꯤ ꯇꯧꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕꯁꯦ ꯑꯩꯗꯤ ꯄꯨꯔꯥ ꯅꯣꯔꯃꯦꯜꯒꯤ ꯇꯥꯏꯞꯇ ꯈꯜꯂꯦꯕ ꯁꯤ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯇꯧꯕꯒꯤ ꯂꯣꯏꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯨꯝꯕꯗ ꯇꯧꯕꯅꯦꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯇꯨꯝꯊꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯒꯟꯕ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯀꯟꯅ ꯊꯤꯖꯤꯜꯂꯤ ꯁꯨꯝ ꯈꯪꯗꯦ ꯑꯗꯨ ꯃꯌꯥꯝ ꯌꯥꯝꯁꯨ ꯀꯨꯏꯔꯦ ꯂꯥꯏꯐꯁꯦ ꯄꯨꯡ 1 ꯃꯈꯥꯏ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯂꯥꯁ ꯑꯣꯏꯅ ꯑꯩ ꯍꯧꯖꯤꯛꯀꯤ ꯃꯥꯅꯦ ꯑꯩ ꯒ꯭ꯔꯤꯟ ꯍꯥꯎꯁꯅꯦ ꯑꯁꯤ ꯁꯣꯏꯗꯕꯤ ꯑꯣꯏꯔꯝꯒꯅꯤ ꯁꯤ ꯔꯤꯁꯤꯔ ꯀꯅꯥꯅꯣ ꯁꯤ ꯃꯥꯔꯛꯁꯀꯤꯁꯦ ꯉꯁꯥꯏꯗꯣ ꯑꯗꯨꯝ ꯍꯥꯏꯔꯤꯗꯣ ꯃꯥꯔꯛꯁꯦ ꯍꯥꯏꯕ ꯉꯝꯗꯦꯕ ꯆꯞ ꯆꯥꯅ ꯃꯇꯝꯗꯨꯒꯤ ꯆꯍꯤꯗꯨꯒꯤ ꯃꯥꯔꯛ ꯀꯌꯥ ꯑꯗꯨ ꯐꯪꯅꯒꯦꯗꯣ ꯔꯤꯝꯁꯇꯗꯤ ꯑꯩꯈꯣꯏꯗ ꯍꯦꯜꯂꯤꯀꯣ ꯆꯍꯤꯒꯤ ꯀꯌꯥꯝ ꯐꯪꯅꯒꯦ ꯑꯗꯨꯅꯦꯕ ꯂꯩꯗꯣꯏꯁꯦ ꯑꯗꯣ ꯂꯥꯁ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯃꯌꯥꯝ ꯚ꯭ꯌꯨꯁꯨ ꯌꯥꯝꯕꯨꯗꯤ ꯌꯥꯝꯃꯦ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯐꯖꯅ ꯊꯥꯃꯤꯟꯅꯔꯁꯤ ꯂꯥꯏꯐꯁꯦ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯃꯊꯪꯗꯤ ꯐꯖꯅ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄ ꯃꯨꯛꯕꯥꯡ ꯇꯧꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯣꯏꯅ ꯂꯥꯁ ꯑꯣꯏꯅ ꯃꯌꯥꯝ ꯑꯩ ꯂꯤꯡꯛꯇꯣ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯕꯅꯦꯕꯀꯣ ꯕ꯭ꯔꯣ ꯍꯌꯦꯡ ꯄ꯭ꯔꯦꯛꯇꯤꯁꯇ ꯊꯦꯡꯅꯔꯦ ꯑꯗ ꯍꯥꯏꯗꯤ ꯀꯩꯅꯣꯗꯣ
ꯑꯩꯒꯤ ꯁꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯆꯪꯕꯤꯔꯣ ꯃꯌꯥꯝ ꯑꯩꯅ ꯑꯃꯨꯛ ꯌꯥꯎꯔꯝꯗ꯭ꯔꯦ ꯂꯤꯡ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩ ꯂꯤꯡ ꯍꯥꯞꯈ꯭ꯔꯅꯤꯗꯩꯕ ꯃꯇꯝ ꯆꯥꯗꯕ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯩ ꯅꯦꯠ ꯇꯠꯈ꯭ꯔꯦ ꯑꯣ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯅꯦ ꯃꯌꯥꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯆꯪꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯗꯩꯗ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣꯒꯤ ꯂꯤꯡ ꯑꯃ ꯍꯥꯞꯆꯈꯤꯕꯅꯦ ꯃꯌꯥꯝ ꯑꯗꯨꯝꯇꯪ ꯌꯦꯡꯕꯤꯔꯒ ꯀꯣꯃꯦꯟꯠꯁꯇ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝꯁꯨ ꯇꯦꯟꯕꯅꯦ ꯃꯤꯅꯤꯠ 2 ꯈꯛꯇꯪ ꯁꯥꯡꯕꯅꯦ ꯑꯗꯣ ꯐꯨꯜꯇꯪ ꯌꯦꯡꯕꯤꯔꯝꯃꯣ ꯑꯗꯨꯒ ꯈꯤꯇꯪ ꯑꯃꯇꯪꯒ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯏꯠ ꯏꯁ ꯃꯥꯏ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁ ꯂꯥꯁ ꯑꯣꯏꯅ ꯃꯌꯥꯝꯗ ꯍꯥꯟꯅ ꯌꯦꯡꯉꯕ ꯑꯣꯏꯔꯁꯨ ꯑꯃꯇꯪꯒ ꯌꯦꯡꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝꯁꯨ ꯀꯟꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯦꯔꯤꯌꯔ ꯐꯖꯅ ꯃꯥꯏ ꯄꯥꯛꯅꯕ ꯐꯖꯅ ꯍꯣꯠꯅꯕꯤꯌꯨ ꯅꯥꯗ ꯌꯦꯛꯇꯕ ꯌꯥꯏꯐꯔꯦ signing off good night everyone ma'am good night ma'am me 60 ma'am 60 people please watch my video kamain loisange ready